Hi. Hello. तेरी आंखों की दुआ है चेहरा तेरा. Hi. Good evening. Mayam chak ising chanarabro. Kamay na kari taunarige. Chak bro. Chak chare bro. Kailam da laige. UP da laige. Kanino taurise. Mayam live ta changbirakpa mayambu welcome. Live se share tꯧꯊꯣꯛꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡꯁꯤ ꯆꯥꯛ ꯀꯩꯅꯣ ꯆꯥꯔꯔꯣꯏꯁꯦꯅ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯑꯗꯨꯋꯥꯏ ꯆꯥꯛ ꯆꯥꯕ ꯆꯥꯛ ꯆꯥꯔꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯍꯟꯗꯛ 5 ꯀꯥꯔꯤꯅꯦ ꯋꯦꯜꯀꯝ ꯃꯌꯥꯝ ꯋꯦꯜꯀꯝ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯦ ꯌꯥꯎꯍꯜꯂꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯌꯥꯎꯍꯜꯂꯛꯀꯦ ꯃꯥ ꯀꯩꯅꯣ ꯇꯧꯔꯤ ꯏꯔꯨ ꯂꯨꯖꯔꯤ ꯃꯥꯜꯂꯦ ꯀꯨꯝꯕꯤ ꯀꯥꯏꯋꯥꯏꯗꯅꯣ ꯀꯩꯅꯣ ꯀꯨꯝꯕꯤ ꯀꯥꯏꯋꯥꯏꯗꯩꯅꯣ ꯅꯥꯕ꯭ꯔꯣ ꯐꯨꯕꯗꯣ ꯑꯩ ꯅꯥꯗꯦꯗ ꯀꯩꯁꯨ ꯀꯨꯝꯕꯤꯗꯩ ꯅꯠꯇꯤꯌꯦ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯕ ꯀꯨꯝꯕꯤ ꯔꯣꯝꯗꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯨꯒꯨꯅꯨ ꯃꯌꯥꯗ ꯆꯦ ꯂꯣꯠꯈ꯭ꯔꯒꯦ ꯎꯅꯤꯡꯉꯦ ꯆꯦꯗꯣ ꯆꯦ ꯂꯣꯠꯈ꯭ꯔꯒꯦ ꯎꯅꯤꯡꯉꯦ ꯍꯥꯏ ꯆꯦꯆꯦꯗꯣ ꯂꯥꯛꯑꯅꯤ ꯕ꯭ꯔꯣ ꯕꯤꯛ ꯐ꯭ꯔꯦꯟ ꯑꯗꯣ ꯈꯗꯥꯡꯗꯣ ꯁꯥꯎꯅꯨꯀꯣ ꯕ꯭ꯔꯣ ꯅꯣꯛꯁꯦꯅ ꯇꯧꯕꯅꯦ ꯇꯣꯡꯉꯦ ꯈꯗꯥꯡꯗꯣ ꯍꯥꯏ ꯃꯥꯜꯂꯦ ꯁꯤ ꯈꯗꯥꯡꯗꯣ ꯇꯣꯡꯉꯦ ꯀꯩ ꯍꯥꯏꯅ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯑꯉꯥꯡꯗꯤ ꯅꯨꯄꯥꯅꯦ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯖꯨꯂꯥꯏꯗ ꯂꯥꯛꯑꯅꯤ ꯗꯥ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯃꯇꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯣꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯈꯔ ꯁꯣꯛꯈ꯭ꯔꯕꯀꯣ ꯑꯗꯨꯅ ꯑꯩ ꯂꯧꯊꯣꯛꯄꯅꯦ ꯇꯥꯃꯣ ꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯨ ꯇꯥꯃꯣꯅ ꯀꯣꯡꯒꯣꯜ ꯀꯥꯕ ꯀꯣꯡꯒꯣꯜ ꯀꯩꯅꯣ ꯀꯣꯡꯒꯣꯜ ꯌꯥꯎꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦ ꯀꯣꯡꯒꯣꯜꯒꯤ ꯄ꯭ꯔꯦꯡꯗꯣ ꯗꯗꯥ ꯀꯁꯥꯔ ꯂꯥꯛꯑꯝꯃꯣ ꯂꯥꯛꯑꯝꯃꯕꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯀꯁꯥꯔꯗ ꯑꯁꯥꯝꯗꯗꯤ ꯂꯥꯛꯑꯝꯃꯦ ꯏꯅꯝꯃ ꯈꯔ ꯊꯨꯅ ꯎꯠꯂꯛꯑꯣ ꯍꯥꯏ ꯏꯔꯨꯖꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯥ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯅꯨꯡꯊꯤꯟ ꯆꯥꯔꯦ ꯅꯨꯡꯗꯥꯡ ꯇꯣꯛꯑꯦ ꯗꯗꯥꯒ ꯆꯤꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏ ꯗꯗꯥ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯤꯗ ꯂꯥꯏꯚ ꯊꯥꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯉꯁꯥꯏ ꯆꯦꯆꯦ ꯌꯥꯎꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ ꯕ꯭ꯔꯣ ꯌꯥꯎꯔꯛꯀꯅꯤꯌꯦ ꯁꯣꯏꯗꯅ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ ꯃꯥꯜꯂꯨꯌꯦ ꯗꯗꯥꯁꯦ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯑꯉꯥꯡ ꯂꯩ ꯋꯥꯡꯄꯣꯛꯄꯤ ꯀꯩ ꯖꯒꯥꯅꯣ ꯃꯃꯥꯡ ꯂꯩꯀꯥꯏꯅꯦ ꯋꯥꯡꯄꯣꯛꯄꯤ ꯌꯥꯝ ꯆꯝꯃꯦ ꯅꯣꯏ ꯁꯥꯏꯗꯣ ꯇꯤꯟꯅꯒꯦ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯦ ꯅꯝꯕꯔ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕ ꯁꯤ ꯐꯣꯟꯁꯤꯅ ꯗꯗꯥꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯔꯣꯖꯦꯟ ꯀꯧꯋꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤꯅ ꯖꯦꯅꯤꯕꯥ ꯑꯥꯔ ꯖꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯃꯤꯡ ꯑꯍꯧꯕꯅꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯏꯇꯩꯃꯗꯤ ꯀꯥꯏ ꯂꯩꯒꯦ ꯏꯇꯩꯃ ꯏꯔꯨꯖꯔꯤ ꯕ꯭ꯔꯣꯒ ꯏꯇꯩꯃꯒ ꯑꯩ ꯅꯣꯡꯃ ꯃꯣꯏꯔꯥꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯎꯔꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯗꯒꯤ ꯕ꯭ꯔꯣ ꯅꯣꯡ ꯇꯥꯏꯔꯣ ꯍꯥꯏ ꯇꯥꯗꯦ ꯅꯣꯡ ꯇꯥꯗꯦ ꯅꯍꯥꯟ ꯇꯥꯔꯝꯃꯦ ꯍꯧꯖꯤꯛ ꯇꯥꯈꯤꯗ꯭ꯔꯦ
ꯑꯕꯨꯡꯉꯣꯗꯤ ꯀꯥꯏ ꯂꯩꯒꯦ ꯕ꯭ꯔꯣ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯂꯩꯅꯣ ꯌꯨ ꯄꯤꯗ ꯂꯩ ꯏꯇꯩꯃꯒ ꯑꯌꯥꯝꯕꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 35 ꯃꯥꯅ ꯆꯍꯤ 16 ꯑꯗꯨꯗꯒꯤ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯣꯅ ꯍꯦꯟꯅ ꯅꯥꯞꯄꯦ ꯏꯇꯩꯃꯗꯩ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃ ꯌꯥꯏ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯒꯅꯤ ꯍꯣꯏ ꯉꯝꯃꯔꯣꯏꯗ ꯍꯧꯖꯤꯛ ꯈꯨꯅꯣꯛꯇ ꯊꯃꯣꯏ ꯌꯥꯝ ꯏꯌꯥꯝꯕ ꯀꯥꯏꯔꯤꯕ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯇꯧꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯁꯤꯜꯆꯔꯗ ꯂꯥꯛꯑꯣ ꯀꯣꯏꯕ ꯆꯠꯁꯦ ꯏꯅꯝꯃꯁꯨ ꯄꯨꯔꯛꯀꯦ ꯑꯩ ꯁꯤꯂꯣꯡ ꯇꯨꯔ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯆꯪꯉꯛꯀꯦ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯂꯥꯛꯇꯣꯏꯅꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯁꯦ ꯆꯍꯤ 50 ꯁꯨꯔꯕꯣ ꯏꯃꯥ ꯏꯄꯦꯝꯃ ꯇꯪꯈꯥꯏ ꯌꯧꯗ꯭ꯔꯤꯍꯦ ꯏꯌꯥꯝꯕꯒꯤ ꯍꯥꯏꯔꯦꯍꯦ ꯆꯍꯤ ꯌꯦꯡ ꯍꯩꯇꯕ ꯏꯌꯥꯝꯕꯒꯤ ꯀꯥꯡꯕꯨꯔꯥ ꯏꯆꯥ ꯂꯩꯔꯕꯣ ꯍꯥꯏꯁꯤꯕꯨ ꯂꯩꯔꯦ ꯕ꯭ꯔꯣ ꯏꯇꯩꯃ ꯂꯥꯛꯎꯀꯣ ꯍꯥꯏ ꯂꯥꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯥꯛꯀꯦ ꯑꯗꯒꯤ ꯆꯤꯆꯦ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯂꯥꯛꯑꯦ ꯃꯥ ꯌꯥꯎꯔꯛꯑꯅꯤ ꯃꯥ ꯀꯩꯅꯣꯅꯦ ꯅꯣꯛꯐꯨ ꯁꯪ ꯅꯣꯛꯄꯗ ꯁꯦꯒꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯏꯅꯝꯃꯒꯤ ꯈꯨꯅꯣꯛꯇꯨ ꯈꯪꯉꯤ ꯍꯥꯏ ꯃꯥ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯃꯤꯡ ꯆꯠꯂꯕ ꯃꯤꯅꯣꯛꯅꯦ ꯕ꯭ꯔꯣ ꯏꯇꯩꯃꯅ ꯐꯨꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯍꯥꯏ ꯐꯨꯍꯜꯂꯤꯅꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯌꯩꯅꯕ ꯕ꯭ꯔꯣ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯕ꯭ꯔꯣ ꯏꯆꯦꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯇꯩꯃꯗꯣ ꯃꯁꯛ ꯌꯦꯡꯒꯅꯤ ꯃꯥ ꯂꯥꯛꯑꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯏꯅꯝꯃꯗꯣ ꯌꯦꯡꯉꯗꯤ ꯕꯦꯟ ꯆꯥꯔꯅꯤ ꯇꯤꯟꯅꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯈꯪꯅꯤꯡꯉꯦ ꯏꯅꯝꯃ ꯊꯣꯛꯂꯛꯀꯦ ꯕ꯭ꯔꯣ ꯏꯇꯩꯃ ꯎꯠꯂꯛꯀꯦ ꯃꯤ ꯃꯥ ꯎꯠꯄ ꯌꯥꯗꯕ ꯐꯤꯕꯝ ꯂꯩꯔꯤꯕ ꯑꯉꯥꯡꯗꯤ ꯀꯥꯏ ꯊꯝꯈ꯭ꯔꯒꯦ ꯍꯥꯏ ꯀꯩꯅꯣꯗ ꯍꯣꯁꯇꯦꯜꯗ ꯕ꯭ꯔꯣꯁꯦ ꯑꯗꯨꯗ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯅꯣ ꯑꯩ ꯁꯤꯗ ꯁꯤꯐꯥꯏ ꯑꯣꯏꯔ ꯂꯩꯕꯅꯤ ꯆꯤꯆꯦ ꯇꯥꯃꯣꯗꯣ ꯃꯁꯝ ꯐꯣꯏꯌꯨ ꯌꯦꯡꯒꯦ ꯃꯗꯨ ꯌꯥꯗꯦ ꯒꯥꯏ ꯕ꯭ꯔꯣ ꯀꯣꯃꯦꯗꯤ ꯀꯟꯇꯦꯟ ꯁꯦꯝꯃꯛꯑꯣ ꯌꯦꯁ ꯑꯩ ꯂꯥꯏꯛ ꯏꯠ ꯑꯩ ꯑꯗꯨ ꯌꯥꯏ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯑꯅꯤ ꯁꯨꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯕ꯭ꯔꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩꯁꯦ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯉꯦ ꯕ꯭ꯔꯣꯁꯦ ꯏꯇꯩꯃꯅ ꯇꯣꯏꯅ ꯐꯨꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯐꯨꯏ ꯐꯨꯏ ꯑꯁ ꯍꯞꯇꯥ ꯃꯤ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯃꯃꯥꯡꯗ ꯐꯨꯏ ꯅꯣꯏꯁꯦ ꯌꯥꯝ ꯍꯥꯠꯀꯠꯂꯛꯏꯗ ꯀꯩꯅꯣ ꯅꯪꯅ ꯁꯣꯛꯄꯒꯤ ꯃꯇꯝꯗꯣ ꯍꯥꯏꯔꯛꯑꯣ 2020 ꯖꯅꯋꯥꯔꯤ 23 ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯉꯥꯡ ꯍꯥꯏꯈ꯭ꯔꯦ ꯏꯅꯝꯃꯗꯣ ꯂꯣꯏꯔꯒ ꯑꯩꯒ ꯑꯝꯇ ꯈꯪꯅꯍꯜꯂꯣ ꯍꯧꯖꯤꯛꯀꯣ ꯍꯥꯏ ꯍꯣꯏ ꯌꯦꯁ ꯁꯨꯄ꯭ꯔꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯏ ꯃꯤꯡꯁꯦ ꯈꯥꯡꯉꯝꯕ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯑꯗꯨꯗ ꯀꯔꯤ ꯃꯤꯠꯅ ꯏꯍꯣꯡ ꯍꯣꯡꯒꯦ ꯁꯤꯗ ꯁꯟꯅ ꯏꯍꯣꯡ ꯍꯣꯡꯉꯦ ꯂꯨꯄꯥ 100 ꯀꯤꯂꯣꯗ ꯑꯣꯛꯁꯨ 100 ꯁꯟ ꯑꯣꯛ ꯂꯨꯄꯥ 100 ꯌꯦꯟꯅ ꯇꯥꯡꯉꯦ ꯍꯥꯃꯦꯡ ꯂꯨꯄꯥ 150 ꯑꯗꯨꯗꯒꯤ ꯉꯥꯅ ꯑꯩ ꯉꯥ ꯂꯩꯔꯛꯄꯗꯣ ꯀꯤꯂꯣꯗ ꯀꯌꯥꯅꯣ 150 ꯍꯣꯡꯉꯦ ꯌꯦꯟꯅ 170 ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯅꯨꯡꯊꯤꯟ ꯆꯥꯔꯦ ꯅꯨꯡꯗꯥꯡ ꯇꯣꯛꯑꯒꯦꯅ ꯆꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯈꯪꯅꯕ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯈꯪꯅꯅꯕ ꯍꯥꯏꯕꯅꯦ ꯌꯦꯛꯅꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯌꯦꯟ ꯊꯣꯡꯉꯦ ꯕ꯭ꯔꯣ ꯔꯤꯆꯥꯔꯖ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯞꯄꯤꯔꯛꯀꯦ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯍꯥꯏꯈ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯅꯨꯄꯥ ꯕ꯭ꯔꯣꯅ ꯏꯇꯩꯃ ꯐꯨꯕꯒꯤ ꯑꯃꯨꯛ ꯊꯕꯛ ꯊꯥꯒꯠꯂꯛꯑꯣ ꯌꯦꯡꯒꯦ ꯑꯗꯨꯁꯨ ꯊꯥꯒꯠꯂꯛꯀꯦ ꯆꯦꯆꯦꯒ ꯕ꯭ꯔꯣꯒꯁꯦ ꯁꯨꯛꯁꯥꯎ ꯁꯥꯎꯅꯔꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯉꯔꯥꯡ ꯁꯥꯎꯅꯩꯌꯦ ꯉꯔꯥꯡ ꯈꯠꯅꯩ ꯏꯕꯥꯅꯤ ꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯃꯨꯛ ꯖꯨꯂꯥꯏꯗ ꯇꯥꯃꯣꯒ ꯆꯦꯒꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯗꯩ ꯈꯪꯅꯔꯛꯄꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯀꯥꯟꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯩꯅ ꯁꯤꯐꯥꯏꯗ ꯕ꯭ꯔꯣ ꯑꯗꯨ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯥꯅꯦ ꯕ꯭ꯔꯣꯗꯒꯤ ꯏꯇꯩꯃꯅ ꯍꯦꯜꯂꯦ ꯃꯁꯛ ꯐꯖꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯒꯤꯁꯨ ꯁꯞꯄꯣꯔꯇꯔ ꯃꯌꯥꯝ ꯂꯥꯛꯏ ꯑꯩꯒꯤꯗꯤ ꯁꯞꯄꯣꯔꯇꯔ ꯑꯃꯐꯥꯎ ꯌꯥꯎꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯏꯅꯝꯃ ꯎꯠꯂꯛꯑꯅꯤ
ꯈꯥꯡꯉꯥꯟꯕ ꯍꯥꯏꯕꯅꯦ ꯌꯦꯛꯀꯤ ꯃꯤꯡꯅꯦ ꯍꯥꯏꯕ ꯎꯁ ꯍꯥꯏꯌꯦ ꯑꯣ ꯈꯥꯡꯉꯥꯟꯕ ꯍꯥꯏ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯔꯤꯐ ꯂꯥꯏꯚ ꯀ꯭ꯔꯦꯁꯟ ꯀꯅꯥ ꯑꯣꯏꯕꯅꯣ ꯑꯩ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯈꯟꯅꯅꯨ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯂꯥꯏꯚꯇ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯕꯣꯔ ꯃꯥꯜꯂꯤꯀꯣ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯣ ꯒꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯣꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯀꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯀꯨꯏꯗꯦ ꯑꯗꯨꯝ ꯊꯨꯅ ꯑꯗꯨꯝ ꯈꯪꯅꯕꯒ ꯑꯗꯨꯝ ꯆꯦꯜꯂꯦ ꯕ꯭ꯔꯣꯅ ꯍꯦꯜꯂꯦ ꯅꯨꯄꯤꯅ ꯍꯦꯟꯗꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯗꯒꯤ ꯕ꯭ꯔꯣꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯥꯏ ꯑꯗꯨꯅꯦꯕ ꯏꯅꯝꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯅꯝꯃ ꯏꯔꯨꯖ ꯂꯣꯏꯕꯒ ꯐꯤꯔꯣꯜ ꯁꯦꯠꯂꯤꯌꯦ ꯗꯗꯥꯒ ꯆꯤꯆꯦꯒ ꯐꯦꯕꯣꯔꯥꯏꯠ ꯀꯂꯔ ꯑꯗꯨꯗꯪ ꯈꯪꯅꯤꯡꯉꯦ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯕꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯔꯒꯗꯤ ꯋꯥꯏꯠꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯥꯗꯤ ꯀꯩ ꯄꯥꯝꯕꯅꯣ ꯈꯪꯗꯦ ꯍꯪꯉꯒꯦ ꯇꯥꯃꯣꯁꯨ ꯐꯖꯩ ꯒꯣꯀꯨꯜꯗꯒꯤ ꯍꯦꯜꯂꯤ ꯋꯥ ꯒꯣꯀꯨꯜ ꯇꯥꯔꯗꯤ ꯆꯔꯥ ꯍꯦꯜ ꯂꯩꯔꯝꯅꯦ ꯑꯃꯨꯛ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯍꯣꯏ ꯍꯧꯖꯤꯛꯇ ꯆꯨꯝꯃꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯆꯨꯝꯃꯦꯕ ꯇꯥꯃꯣ ꯏꯇꯩꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥ ꯐꯤꯔꯣꯜ ꯁꯦꯠꯂꯤꯃꯦ ꯕ꯭ꯔꯣꯁꯨ ꯌꯥꯝ ꯐꯖꯩꯗ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯣꯛꯇꯔ ꯃꯥꯜꯂꯦ ꯍꯥꯏ ꯑꯣꯏꯗꯤ ꯑꯣꯏꯅꯤꯡꯉꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯐꯥꯏ ꯑꯣꯏꯅ ꯆꯪꯉꯦ ꯑꯣꯏ ꯐꯪꯍꯧꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯃꯣ ꯍꯥꯏ ꯆꯥꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯗ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤ ꯆꯥꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯍꯣꯏ ꯇꯧꯒꯦ ꯀꯩꯅꯣ ꯅꯪꯒꯤ ꯂꯤꯡꯇꯣ ꯊꯥꯔꯛꯑꯣ ꯑꯩ ꯀꯩꯅꯣꯗ ꯊꯝꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯗꯣ ꯑꯉꯥꯡꯗꯤ ꯎꯗꯦ ꯀꯥꯏ ꯑꯉꯥꯡ ꯍꯣꯁꯇꯦꯜꯗ ꯂꯩ ꯄꯣꯠ ꯄꯥꯏꯔꯤꯕꯔꯣ ꯍꯧꯖꯤꯛ ꯀꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯤꯌꯦ ꯍꯦꯔꯣꯖꯤꯠ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯃꯆꯥꯅꯤꯅꯦ ꯁꯤꯗꯤ ꯕ꯭ꯔꯗꯔ ꯍꯧꯖꯤꯛ ꯀꯩꯅꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯤ ꯈꯔ ꯗ꯭ꯔꯤꯡ ꯇꯧꯋꯦ ꯕ꯭ꯔꯣ ꯀꯩ ꯄꯣꯁꯇ ꯆꯪꯉꯤꯅꯣ ꯁꯤꯒꯨꯝꯕꯩ ꯃꯔꯝꯁꯦ ꯈꯤꯇꯪ ꯁꯤꯕꯥꯏ ꯃꯔꯝꯗ ꯍꯌꯦꯡ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯃꯤ ꯃꯃꯥꯡꯗ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯕ꯭ꯔꯣꯒ ꯏꯇꯩꯃ ꯄ꯭ꯔꯦꯡ ꯅꯠꯇꯕ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯁꯨ ꯅꯝꯕꯤꯔꯛꯑꯣ ꯍꯣꯏ ꯑꯦꯜꯕꯝ ꯃꯆꯥ ꯑꯃ ꯅꯝꯒꯦ ꯅꯨꯄꯥꯅ ꯍꯦꯜꯂꯤ ꯁꯤꯗꯩ ꯄꯥꯔꯛꯑꯣ ꯏꯇꯩꯃꯗꯣ ꯐꯝꯃꯣ ꯑꯩ ꯄꯥꯕ ꯊꯣꯛꯍꯜꯂꯛꯑꯣ ꯋꯥꯔꯦ ꯕ꯭ꯔꯣꯒ ꯀꯅꯥꯅ ꯍꯦꯟꯒꯦꯗꯣ ꯍꯥꯏꯔꯛꯀꯦ ꯒꯥꯏꯁꯤ ꯃꯥꯅ ꯀꯩꯅꯣ ꯁꯛ ꯐꯖꯕꯗꯤ ꯃꯥꯅ ꯍꯦꯟꯕꯅꯦ ꯑꯗꯨꯒ ꯔꯁꯤ ꯂꯩꯕꯅ ꯑꯩꯅ ꯍꯦꯟꯕꯅꯦ ꯔꯁꯤ ꯂꯩ ꯍꯥꯏꯔꯒꯗꯤ ꯁꯛ ꯊꯤꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯃꯌꯥꯝꯅ ꯔꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯒ ꯍꯥꯏꯁꯦ ꯁꯛ ꯊꯤ ꯍꯥꯏꯔꯤꯅꯦꯕ ꯊꯝꯕ ꯌꯥꯗꯦ ꯅꯪ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯊꯝꯃꯣ ꯑꯩ ꯁꯝ ꯍꯥꯠꯇ꯭ꯔꯤ ꯑꯝꯇ ꯍꯥꯠꯀꯦ ꯔꯥꯁꯤ ꯂꯩꯕꯤ ꯀꯃꯦꯟ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯄꯥꯕ ꯁꯝ ꯍꯥꯠꯇ꯭ꯔꯤ ꯌꯥꯝ ꯂꯥꯞꯃꯜꯂꯦ ꯅꯪ ꯊꯝꯃꯤꯁꯦ ꯄꯥꯕꯗ ꯂꯣꯏ ꯃꯨꯠꯂꯦꯕ ꯑꯩꯗꯤ ꯎꯗꯦꯕ ꯑꯗꯨꯅ ꯃꯤꯠ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯤꯗ ꯌꯦꯡꯒꯦ ꯇꯧꯔꯤꯁꯦ ꯏꯁ ꯄꯥꯔꯛꯑꯣ ꯀꯩꯁꯤ ꯄꯨꯔꯥ ꯕꯣꯔ ꯃꯥꯜꯂꯤꯅꯦꯕ ꯑꯁꯦꯡꯕꯩꯁꯨ ꯑꯩ ꯒꯣꯀꯨꯜꯗꯩ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯦꯅ ꯍꯥꯏꯈ꯭ꯔꯦ ꯁꯣꯍꯥꯛꯔꯥꯠ ꯒꯣꯀꯨꯜꯗꯨꯗꯒꯤ ꯍꯦꯜꯂꯦꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯣ ꯀꯩꯅꯣ ꯕ꯭ꯔꯣꯁꯦ ꯌꯨꯝꯅꯥꯝ ꯂꯣꯁꯦ ꯄꯥꯈ꯭ꯔꯕꯣ ꯄꯥꯗ꯭ꯔꯤ ꯌꯧꯗ꯭ꯔꯤꯌꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯁꯥꯒꯩꯅꯦ ꯌꯨꯝꯅꯥꯝ ꯑꯩ ꯁꯝ ꯑꯝꯇ ꯍꯥꯠꯈꯤ ꯁꯤꯗ ꯄꯥꯎ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯍꯦꯟꯅ ꯕ꯭ꯔꯣ ꯕ꯭ꯔꯣꯁꯦ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯃꯥꯜꯂꯦ ꯍꯥꯏ ꯏꯃꯥꯏ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯃꯩꯀꯥꯞꯄꯤ ꯇꯥꯔꯗꯤ ꯃꯤ ꯃꯩꯀꯥꯞꯄꯤꯅ ꯍꯠꯊꯔꯅꯤꯅꯦ ꯀꯩꯅꯣ ꯒꯣꯀꯨꯜꯒ ꯄꯣꯛꯃꯤꯟꯅꯩꯌꯦꯅ ꯅꯣꯏ ꯇꯧꯔꯤ ꯅꯣꯏ ꯀꯥꯟꯗꯨꯗ ꯒꯣꯀꯨꯜꯒꯤ ꯃꯅꯥꯎꯄꯥꯅꯦꯅ ꯃꯌꯥꯝꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦꯅꯦ ꯃꯅꯥꯎꯄꯥ ꯅꯣꯏ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯎꯠꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯎꯠꯈ꯭ꯔꯗꯨꯗꯤ ꯅꯍꯥꯟ ꯃꯌꯥꯝ ꯌꯥꯎꯕꯅꯤꯗ ꯅꯨꯄꯥꯅ ꯃꯃꯥꯡꯗꯁꯨ ꯍꯦꯜꯂꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤ ꯆꯦꯅꯦꯜ ꯁꯤꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯒꯤ ꯅꯝꯕꯔ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯂꯤꯡ ꯊꯥꯔꯛꯑꯣ ꯕ꯭ꯔꯣꯅ ꯔꯦꯠ ꯀꯂꯔ ꯐꯨꯔꯤꯠ ꯂꯤꯠꯄꯗꯣ ꯌꯥꯝ ꯄꯛꯆꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯔꯦꯠ ꯂꯤꯠꯄ ꯌꯥꯎꯔꯕꯣ ꯈꯪꯗ꯭ꯔꯤꯗ ꯔꯦꯠꯇꯤ ꯂꯤꯠꯂꯝꯈꯤꯔꯣꯏꯗ ꯕ꯭ꯔꯣ ꯌꯨꯝꯅꯥꯝꯂꯣ ꯃꯥꯅꯦ ꯍꯥꯏ ꯏꯅꯝꯃ ꯍꯥꯏ ꯍꯥꯏ ꯑꯩ ꯗꯗꯥ ꯃꯤꯡ ꯈꯔ ꯑꯩꯁꯨ ꯊꯣꯛꯂꯛꯎꯗ ꯌꯨꯝꯅꯥꯝꯅꯦ ꯑꯩ ꯏꯀꯥꯏ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯟꯅꯔꯦ ꯑꯩ ꯏꯅꯝꯃꯁꯨ ꯁꯤ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯌꯥꯔꯦ ꯅꯪ ꯄꯥꯔꯣ ꯁꯝꯁꯦ ꯌꯦꯡꯉꯨꯅꯦ ꯅꯁꯝꯗꯣ ꯋꯥꯄꯣꯛꯄꯤꯗꯒꯤꯅꯦ ꯑꯁ ꯅꯥꯎꯆꯥ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯇꯧ ꯂꯣꯏ ꯑꯥꯔꯃꯤ ꯆꯪꯉꯒ ꯊꯣꯛꯂꯛꯄꯗꯣ ꯍꯥꯏꯌꯦ ꯅꯁꯝꯗꯣ ꯈꯪꯕ꯭ꯔꯥ ꯆꯣꯠꯂꯦ ꯐꯥꯖꯤꯟꯒꯅꯨ ꯅꯥꯎꯆꯥ ꯍꯥꯏꯁꯦ ꯌꯨꯝꯅꯥꯛ ꯀꯩꯅꯣ
ꯕ꯭ꯔꯣꯁꯦ ꯃꯦꯀꯞ ꯈꯨꯃꯟ ꯃꯥꯜꯂꯤꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯦꯡ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯇꯣꯛꯑꯦ ꯉꯁꯤꯗꯤ ꯏꯇꯩꯃꯒ ꯕ꯭ꯔꯣꯒꯅ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣ ꯍꯥꯏ ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯆꯒꯠꯅꯕ ꯈꯨꯃꯟꯅ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯣ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯑꯩꯁꯨ ꯌꯨꯝꯅꯥꯝꯅꯤ ꯕ꯭ꯔꯣ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯍꯥꯏ ꯊꯦꯡꯅꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯅꯤ ꯈꯟꯕꯗ ꯀꯩ ꯈꯜꯂꯒꯦ ꯅꯝꯕ ꯑꯁ ꯑꯩꯒꯤ ꯊꯃꯣꯏ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯈꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯏꯕ ꯑꯁ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯁꯥ ꯑꯃꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯄꯣꯏꯟ ꯑꯣꯏꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯐꯠꯇꯦ ꯍꯥꯏꯅꯩꯌꯦꯕ ꯂꯩꯕ ꯂꯝꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯗ ꯂꯩꯕꯗ ꯋꯥꯅ ꯂꯩꯕꯩ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯁꯥꯕꯁꯦ ꯑꯩ ꯁꯥꯕ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯪꯕꯗꯤ ꯈꯥꯡꯕ ꯉꯝꯃꯦꯕ ꯑꯁꯥꯕ ꯈꯥꯡꯕ ꯌꯥꯝ ꯉꯝꯗꯦꯕ ꯑꯩꯅ ꯑꯌꯤꯡꯕ ꯈꯥꯡꯕ ꯉꯝꯗꯕ ꯃꯥꯅ ꯑꯏꯪꯕ ꯈꯥꯡ ꯉꯝꯗꯕ ꯃꯃꯥꯏ ꯃꯃꯤꯠꯀ ꯉꯥꯛꯁꯪ ꯉꯥꯡꯕꯅꯤ ꯃꯥꯗꯤ ꯑꯏꯪꯕ ꯈꯥꯡꯕ ꯑꯩꯁꯨ ꯌꯨꯝꯅꯥꯝꯅꯤ ꯕ꯭ꯔꯣ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯇꯥꯃꯣꯒ ꯆꯦꯒꯁꯦ ꯑꯩꯒꯤ ꯃꯣꯠꯀꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯣ ꯅꯨꯄꯥ ꯑꯊꯤꯕꯅ ꯍꯦꯟꯅ ꯐꯖꯩ ꯃꯔꯝꯗꯤ ꯅꯨꯄꯤꯗꯤ ꯀꯦꯅꯅꯤ ꯀꯦꯕꯅꯅꯤ ꯍꯥꯏꯗꯨꯅꯦꯕ ꯅꯨꯄꯥꯗꯤ ꯀꯦꯗꯅ ꯐꯖꯕꯅꯤ ꯌꯥꯝ ꯃꯤꯆꯪ ꯆꯪꯈ꯭ꯔꯦꯗ ꯅꯣꯏꯁꯦ ꯑꯗꯨꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤꯅ ꯍꯦꯜꯂꯦ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯕꯁꯦ ꯉꯁꯤꯗꯤ ꯌꯥꯎꯖꯒꯦ ꯌꯥꯎꯖꯦ ꯌꯥꯝ ꯊꯤ ꯌꯥꯏꯌꯦ ꯌꯥꯎꯕ ꯕ꯭ꯔꯣꯁꯦ ꯑꯉꯥꯡ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯕꯣꯌꯦ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗ꯭ꯔꯤ ꯕ꯭ꯔꯣꯒꯤ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯦꯜꯂꯕꯅꯦ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯂꯤꯡ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯗꯣ ꯚꯤꯗꯤꯑꯣꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯑꯩ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦꯁꯦ ꯑꯩ ꯍꯧꯖꯤꯛ 8858207234 ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯗꯨꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥꯅ ꯅꯪꯒꯤ ꯍꯦꯟꯅ ꯃꯕꯨꯛ ꯐꯒꯦ ꯌꯦꯡꯒꯦꯕ ꯕ꯭ꯂꯦꯛ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯏꯁ ꯕ꯭ꯂꯦꯛ ꯑꯩꯗꯤ ꯋꯥꯏꯠ ꯍꯥꯏꯈ꯭ꯔꯕꯅꯦ ꯆꯦꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯔꯠ ꯀꯃꯥꯏꯅ ꯄꯤꯔꯛꯏꯁꯦ ꯅꯪꯒꯤ ꯍꯥꯔꯠ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯍꯥꯔꯠ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯆꯦꯡ ꯂꯩꯇ꯭ꯔꯦꯅ ꯆꯥꯗ꯭ꯔꯕ ꯑꯣꯏꯔꯦ ꯍꯣꯏꯗ ꯆꯥꯔꯨꯔꯅꯨ ꯈꯨꯝꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯑꯁꯦꯡꯕꯩꯅꯦ ꯆꯦꯡ ꯂꯩꯇꯕ ꯆꯦꯡꯁꯨ ꯑꯁꯦꯡꯕꯩ ꯂꯩꯇꯦ ꯆꯦꯡꯁꯨ ꯂꯩꯇꯦ ꯁꯦꯡꯅ ꯆꯦꯡ ꯑꯩ ꯑꯝꯇ ꯂꯧꯍꯧꯗꯦ ꯎꯠꯂꯨꯈꯤꯒꯦꯗ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯦꯗ ꯑꯩ ꯃꯩ ꯉꯁꯤꯁꯦ ꯊꯥꯜꯂꯣ ꯁꯦꯡꯅꯀꯣ ꯉꯁꯤꯁꯦ ꯆꯦ ꯃꯩꯗ ꯊꯥꯜꯂꯣ ꯄ꯭ꯂꯛꯇꯣ ꯌꯥꯝ ꯊꯥꯖꯗ ꯃꯥꯜꯂꯦ ꯑꯩꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯑꯩꯒꯤ ꯆꯦꯡ ꯍꯥꯞꯐꯝ ꯀꯧꯇꯥꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯍꯥꯞꯆꯜꯂꯤꯕ ꯄꯣꯠꯁꯤ ꯌꯦꯡꯉꯣꯕ ꯅꯣꯏ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ ꯎꯆꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅꯅꯦ ꯑꯩ ꯆꯦꯡ ꯍꯥꯞꯐꯝ ꯀꯧꯇꯥꯅꯦ ꯁꯤ ꯆꯦꯡ ꯂꯩꯇ꯭ꯔꯕꯅꯦꯕ ꯆꯦꯡ ꯂꯧꯍꯧꯗꯕꯒꯤꯕꯀꯣ ꯗꯗꯥꯒꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯆꯦꯡꯁꯨ ꯂꯧꯍꯧꯗ꯭ꯔꯕ ꯑꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯆꯥꯛꯇꯣ ꯈꯔꯁꯨ ꯊꯦꯡꯉꯕꯀꯣ ꯆꯥꯛꯁꯨ ꯈꯔꯁꯨ ꯊꯦꯡꯉꯕ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯆꯠꯂꯨꯏꯕ ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏꯗ ꯑꯗꯨꯗ ꯆꯥꯛꯁꯨ ꯊꯦꯡꯕ ꯑꯗꯒꯤ ꯆꯥꯁꯨ ꯆꯥꯅꯤꯡꯗꯕ ꯑꯗꯒꯤ ꯆꯦꯡꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯂꯧ ꯊꯣꯡꯗ꯭ꯔꯕ ꯁꯤ ꯀꯩꯅꯣ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯔꯁꯤ ꯅꯣꯔꯃꯦꯜꯗ ꯊꯝꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯁꯤꯕꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯀꯥꯏ ꯅꯝꯃꯣꯏꯅꯣ ꯈꯪꯗꯤꯌꯦ ꯌꯥꯗꯦꯕ ꯌꯥ ꯅꯪꯁꯤꯗꯤꯕꯣ ꯉꯥꯏꯈꯣ ꯑꯣ ꯌꯥꯔꯦ ꯑꯣꯀꯦ ꯍꯩꯇ꯭ꯔꯥ ꯑꯩꯗꯤ ꯏꯁ ꯍꯩꯃꯟ ꯂꯥꯛꯃꯟꯗꯅ ꯄꯔꯁꯦꯟ ꯊꯣꯛꯑꯦ ꯂꯥꯏꯐꯀ ꯇꯠꯀꯦ ꯇꯧꯋꯦ ꯑꯉꯥꯡ ꯁꯥꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯍꯥꯔꯠ ꯃꯌꯥꯝꯗꯨꯗꯤ ꯅꯪꯉꯣꯟꯗꯩ ꯑꯣꯏ ꯉꯣꯏ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ꯭ꯔꯣ ꯈꯪꯗꯕꯒꯤ ꯍꯪꯕꯅꯦ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯄꯣꯛꯄ ꯕꯕꯥꯗꯤ ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯇꯥꯃꯣꯒꯤꯗꯤ ꯃꯃꯥ ꯕꯕꯥ ꯂꯣꯏ ꯂꯩꯔꯤꯌꯦ ꯍꯟꯗꯛ ꯕ꯭ꯂꯣꯛ ꯁꯦꯝꯕꯗ ꯑꯁ ꯑꯗꯨꯃꯥꯏ ꯌꯥꯎꯈꯤꯕꯅꯦ ꯍꯥꯏꯅꯨ ꯏꯅꯝꯃ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯌꯥꯝ ꯌꯨꯝ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦ ꯁꯥꯕꯩ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯗꯗꯥꯒꯤ ꯍꯥꯔꯠ ꯌꯥꯝ ꯄꯤꯔꯛꯑꯦꯗ ꯉꯛꯁꯪ ꯑꯗꯨꯅꯤ ꯉꯥꯡꯉꯤ ꯄꯔꯦꯡꯁꯦ ꯅꯪꯉꯣꯟꯗꯩ ꯏꯅꯝꯃ ꯍꯦꯜꯂꯦ ꯕ꯭ꯔꯣꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯊꯦꯡꯀ꯭ꯌꯨ ꯏꯌꯩꯌꯥ ꯆꯦ ꯏꯌꯩꯌꯥ ꯗꯗꯥꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯊꯕꯛ ꯇꯧꯔꯛꯀꯦ ꯃꯥꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯧꯔꯛꯑꯦ ꯆꯍꯤ 35 ꯇꯔꯥꯇꯔꯨꯛ ꯍꯥꯏꯕ꯭ꯔꯥ ꯇꯔꯥꯇꯔꯨꯛ ꯑꯗꯥꯏꯗꯩ ꯇꯧꯔꯛꯑꯦ ꯍꯥꯏ
ꯇꯔꯥꯇꯔꯨꯛ ꯃꯈꯥꯏ ꯑꯗꯥꯏꯗꯩ ꯇꯧꯔꯛꯑꯒꯅꯦ ꯃꯥ ꯍꯧꯖꯤꯛ ꯁꯥꯔꯚꯤꯁꯀꯤ ꯃꯥꯏ ꯁꯥꯔꯚꯤꯁꯇ ꯆꯍꯤ ꯍꯨꯔꯥꯜꯂ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯅꯅꯦ ꯁꯥꯔꯚꯤꯁꯇꯗꯤ ꯆꯍꯤ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯥꯔꯚꯤꯁꯇꯗꯤ ꯅꯪ ꯁꯥꯔꯚꯤꯁꯀꯤ ꯀꯩꯅꯣꯗꯗꯤ ꯆꯍꯤ 53ꯂ ꯀꯩꯅꯣꯝ ꯑꯣꯏꯗꯥꯏꯅꯦ 53ꯂ ꯆꯍꯤ 2 ꯍꯨꯔꯥꯜꯂ ꯆꯪꯉꯦꯕ ꯃꯥꯁꯦ ꯌꯥꯝ ꯆꯥꯎ ꯁꯥꯡꯕꯅꯤꯅ ꯑꯗꯨꯗ ꯐꯥꯏꯗꯥ ꯇꯧꯔꯒꯀꯣ ꯑꯗ ꯆꯍꯤ 2 ꯍꯨꯔꯥꯜꯂ ꯆꯪꯉꯛꯄꯅꯦ ꯆꯍꯤ 33 ꯁꯨꯕꯗꯨꯗ 55 ꯁꯨꯏ ꯍꯥꯏꯖꯜꯂꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯕꯅꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯌꯥꯔꯦ ꯅꯪ ꯍꯥꯏꯗꯣꯛꯏꯅꯦ ꯀꯩꯅꯣ ꯆꯦ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯃꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏ ꯆꯥ ꯂꯣꯜꯂ ꯊꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯨꯂꯥꯁꯨ ꯄꯨꯊꯣꯛꯑ ꯆꯥꯊꯣꯛꯀꯅꯤ ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏ ꯄꯨꯊꯣꯛꯑ ꯆꯥꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯩꯝ ꯇꯧꯔꯣꯏ ꯃꯌꯥꯝ ꯀꯀꯥꯅ ꯌꯥꯝ ꯍꯦꯜꯂꯦ ꯁꯛ ꯐꯖꯕ ꯀꯀꯥꯁꯦ ꯄꯣꯁ ꯊꯤꯅ ꯇꯥꯏꯒ ꯍꯥꯏꯁꯦ ꯋꯥꯎ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯍꯥꯟꯋꯥꯏꯒꯤ ꯐꯤꯂꯝ ꯀꯨꯝꯃꯝꯕ ꯒꯨꯡꯒꯥꯗꯣ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯒꯨꯡ ꯍꯥꯏꯁꯦ ꯒꯨꯡꯒꯅ ꯑꯃ ꯂꯩꯕꯅꯦ ꯃꯤ ꯋꯥꯡ ꯆꯥꯎꯕ I love ꯀꯩꯅꯣ ꯁꯤꯡꯒꯥꯄꯨꯔꯒ ꯇꯧ I am from Manipur ꯍꯣꯏꯅꯦ ꯁꯤꯡꯒꯥꯄꯨꯔ ꯇꯧꯕ ꯏꯁꯩꯗꯒ ꯌꯥꯎꯕ ꯅꯨꯄꯥꯗꯣ ꯑꯣ ꯒꯨꯡꯗꯣ ꯌꯥꯝ ꯐꯖꯕꯅꯤꯍꯦ ꯑꯗꯨ ꯌꯥꯝꯅ ꯀꯨꯝꯃꯛꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯃꯤ ꯒꯨꯡꯅꯤ ꯍꯥꯏꯅꯩꯅꯤ ꯉꯍꯥꯟꯋꯥꯏ ꯐꯖꯕꯗ ꯏꯅꯝꯃꯗꯤ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯒ MJS ꯔꯤꯠ ꯇꯧꯕꯤꯗꯦ ꯍꯥꯏ ꯄꯥꯏꯁꯤꯗꯤ ꯁꯨꯄ꯭ꯔꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯗꯤ ꯗꯗꯥꯅ ꯋꯥꯏꯠꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯍꯦꯟꯅ ꯃꯕꯨꯛ ꯐꯩ ꯕ꯭ꯂꯦꯛ ꯀꯂꯔꯁꯦ ꯃꯕꯨꯛ ꯌꯥꯝ ꯂꯨꯕꯅꯦ ꯑꯗꯣ GS ꯑꯩꯁ ꯇꯤ ꯌꯥꯝ ꯀꯩꯅꯣ GS ꯑꯩꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤ ꯇꯤ ꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏ ꯒꯁꯇꯤ ꯍꯥꯏꯕ ꯒꯁ ꯍꯥꯏꯗꯣꯏꯔꯣ ꯑꯕꯁ ꯕ꯭ꯂꯦꯛꯁꯦ ꯐꯖꯕꯅꯤꯗ ꯑꯩꯗꯤꯀꯣ ꯕ꯭ꯂꯦꯛꯀ ꯃꯤ ꯋꯥꯏꯠꯀꯁꯦ ꯄꯟꯖꯥꯕꯇ ꯕ꯭ꯂꯦꯛ ꯂꯤꯠꯄ ꯌꯥꯗꯦꯅ ꯊꯤꯡꯉꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤꯀꯣ ꯉꯍꯥꯟꯋꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦꯀꯣ ꯑꯩ ꯀꯩ ꯃꯆꯨ ꯄꯥꯝꯃꯦꯅ ꯃꯤꯅ ꯍꯪꯕ ꯀꯥꯟꯗ ꯑꯩ ꯔꯦꯠ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕ ꯔꯦꯠ ꯌꯥꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯕꯀꯣ ꯑꯗ ꯑꯩꯅ ꯀ꯭ꯂꯥꯁ 7 8 ꯀꯥꯕꯩ ꯏꯁꯤꯡ ꯀꯥꯟꯗꯨꯗ ꯊꯛꯀꯦ ꯀ꯭ꯂꯥꯁ 7 8ꯀ ꯅꯠꯇꯦꯗ ꯏꯁꯤꯡ ꯊꯛꯀꯦꯔꯣ ꯀ꯭ꯂꯥꯁ 5 6 ꯃꯨꯛ ꯀꯥꯕꯩ ꯀꯥꯟꯗꯨꯗꯀꯣ ꯑꯁ ꯑꯩꯅ ꯋꯥꯔꯤ ꯉꯥꯛꯇ ꯂꯤꯒꯦ ꯇꯧꯕꯅꯦ ꯍꯦꯛꯇ ꯌꯥꯗꯦ ꯀ꯭ꯂꯥꯁ 6 7 ꯍꯣꯏ 5 6ꯇꯤ ꯅꯠꯇꯦꯕꯀꯣ 7 ꯃꯨꯛ ꯀꯥꯕꯩ ꯀꯥꯟꯗꯨꯗꯀꯣ ꯑꯩꯁꯦ 7ꯗ ꯅꯠꯇꯦꯗ ꯑꯅꯟꯗꯄꯨꯔꯅꯗ ꯇꯝꯃꯝꯕꯁꯦ ꯑꯩ ꯀ꯭ꯂꯥꯁ 5 ꯐꯥꯎ ꯑꯅꯟꯗꯄꯨꯔꯅ ꯇꯝꯃꯝꯃꯦꯕꯀꯣ ꯑꯗ ꯑꯅꯟꯗꯄꯨꯔꯅ ꯇꯝꯃꯝꯃꯤꯉꯩꯗ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯁꯨ ꯃꯔꯤ ꯃꯇꯥ ꯊꯪꯅꯕ ꯑꯣꯖꯥ ꯑꯃ ꯌꯥꯎꯋꯦꯕ ꯃꯦꯗꯥꯝ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯊꯤꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯐꯖꯔꯛꯄꯒꯤ ꯃꯤꯅ ꯑꯩꯁꯦ ꯐꯖꯔꯕꯣꯏꯅ ꯈꯟꯅꯕꯩ ꯋꯥꯅꯦꯕ ꯉꯍꯥꯟꯋꯥꯏꯗꯤ ꯏꯁꯥꯅ ꯑꯩ ꯃꯤꯡꯖꯦꯜ ꯃꯥꯡꯗ ꯄꯨꯂꯞ ꯌꯦꯡꯗꯦ ꯌꯥꯝ ꯃꯨꯔꯛꯑꯦ ꯌꯥꯝ ꯊꯤꯔꯛꯑꯦꯕ ꯑꯗꯣ ꯃꯨꯔꯛꯄꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯔꯦꯠꯅꯦꯕꯀꯣ ꯔꯦꯠꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯗ ꯑꯩꯁꯦ ꯂꯤꯞꯁꯇꯤꯛꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯊꯥꯏꯅꯗꯩ ꯑꯩ ꯃꯣꯟ ꯃꯈꯥꯗ ꯂꯤꯞꯁꯇꯤꯛ ꯊꯝꯕ ꯁꯪꯕ ꯃꯤꯅꯦꯕ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯀꯦꯕꯁꯦ ꯌꯥꯝ ꯄꯥꯝꯕꯀꯣ ꯑꯗ ꯉꯥꯡꯁꯪ ꯉꯥꯡꯉ ꯁꯪꯕꯁꯤꯗ ꯍꯦꯛ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯇꯧꯕ ꯑꯗꯒꯤ ꯔꯦꯠ ꯄꯥꯝꯕ ꯃꯤꯁꯦ ꯌꯥꯝ ꯈꯠꯂꯤꯒ ꯍꯥꯏ ꯑꯗꯒꯤ ꯑꯩ ꯇꯟꯗꯅꯀꯣ ꯏꯁꯥꯅ ꯁꯦꯝꯗꯣꯛꯈꯤꯕꯗꯩ ꯀꯃꯦꯟ ꯔꯦꯠꯁꯦ ꯄꯥꯔꯛꯑꯣ ꯌꯥꯔꯦ ꯄꯥꯝꯈꯤꯗꯕꯅꯦꯕ ꯑꯗꯨꯅ ꯀꯃꯦꯟ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯕꯩꯗꯤ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯄꯥꯝꯃꯦ ꯏꯃꯥꯏ ꯍꯧꯖꯤꯛ ꯆꯦꯒꯤ ꯑꯉꯥꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯅꯝꯃ ꯔꯦꯛꯁ ꯀꯧꯋꯦ ꯏꯅꯝꯃ ꯕ꯭ꯔꯣꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯗꯨꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯅꯅꯥꯎꯅ ꯋꯥꯅ ꯉꯥꯏꯖꯕꯕꯨ ꯈꯪꯕꯤꯗꯅ ꯆꯠꯈꯤꯕꯅꯤꯀꯣ ꯏꯇꯩꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯁꯤ ꯀꯥꯏꯗꯅꯣ ꯉꯥꯏꯔꯤꯕ ꯍꯥꯏꯁꯦ ꯑꯊꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒ ꯀꯩꯅꯣ ꯊꯧꯕꯥꯜꯗ ꯊꯦꯡꯅꯔꯝꯕꯗꯨꯅꯦ ꯍꯥꯏꯒꯤꯀꯣ ꯁꯤꯁꯦ ꯐꯖꯕꯗꯤ ꯂꯣꯠꯄ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯕ꯭ꯔꯣꯅ ꯌꯥꯝ ꯍꯦꯜꯂꯤ ꯐꯖꯕ ꯕ꯭ꯔꯣꯒꯤ 100% ꯏꯇꯩꯃꯒꯤ 13% 50ꯗꯁꯨ ꯍꯥꯏꯌꯨ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯗꯦꯅꯀꯣ ꯑꯅꯤꯒꯤ ꯐꯖꯕꯒꯤ ꯈꯦꯠꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯌꯥ ꯍꯣꯏ ꯃꯥ 20 ꯐꯥꯎ 13 ꯌꯧꯗꯤꯌꯦ ꯉꯝꯃꯔꯣꯏꯗ 13% ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯃꯅ 100 13% ꯑꯃꯅ ꯑꯩ 13 ꯒꯥꯏꯁꯤꯗꯤ ꯍꯥꯏ ꯃꯥꯏ ꯃꯤꯡ 13 ꯀꯧꯔꯅꯤ ꯑꯩꯅ ꯏꯔꯣꯝ ꯀꯦꯅꯦꯌꯥ ꯍꯥꯏꯔꯣ ꯍꯥꯏ ꯊꯣꯏꯕꯤ ꯑꯩꯁꯤꯅ ꯏꯅꯝꯃ ꯕ꯭ꯔꯣꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯅꯨꯄꯤ ꯏꯁ ꯗ ꯕꯦꯁ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯅꯗ ꯌꯥꯄꯣꯠꯇꯦ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯅꯝꯃ ꯔꯦꯛꯁ ꯀꯧꯏ ꯏꯅꯝꯃ ꯕ꯭ꯔꯣꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯗꯨꯅꯦ ꯈꯠꯇꯧꯔꯛꯀꯅꯦꯃꯦ ꯏꯇꯩꯃꯁꯨ ꯗꯗꯥꯁꯨ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤ ꯖꯩꯌꯦ ꯅꯅꯥꯎꯅ ꯊꯦꯡꯀ꯭ꯌꯨ ꯖꯅꯤꯇꯥ ꯌꯨꯝꯅꯥꯝ ꯆꯦꯆꯦꯒꯤꯅ ꯁꯤꯅꯤ ꯌꯦꯡꯉꯨꯇꯨ ꯌꯥꯝꯃꯤꯕ ꯈꯨꯌꯥꯝꯁꯦ ꯊꯦꯡꯀ꯭ꯌꯨ ꯐꯩ ꯐꯩ ꯂꯩꯀꯥꯏ ꯍꯥꯏ
ꯍꯦꯟꯊꯣꯏ ꯂꯥꯏꯁꯝ ꯅꯣꯏ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯆꯦ ꯍꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯖꯩ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅꯀꯣ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐ꯭ꯔꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯆꯥꯕ ꯆꯥꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔ ꯂꯣꯏꯔꯦ ꯍꯣꯏ ꯃꯤꯅꯕꯨꯗꯤ ꯍꯥꯏꯅꯅꯤꯀꯣ ꯃꯃꯝ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯅ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝ is the ꯌꯦꯡꯉꯤꯕ best ꯑꯩꯒꯤ ꯚꯤꯌꯔꯁ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯛ 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 ꯅꯝꯁꯟꯕꯤꯔꯝꯃꯣ ꯑꯟꯖꯤꯅꯥ ꯕꯤ ꯑꯦꯝ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯇꯁꯦꯡꯕꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯌꯨꯛ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯗꯣ ꯊꯦꯡꯉꯦꯕ ꯄꯨꯡ 2ꯒꯤ ꯃꯌꯥꯗ ꯆꯥꯏꯌꯦꯕꯀꯣ ꯆꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯑꯗꯨꯅ ꯊꯦꯡꯉꯕꯅꯤꯅ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯕ꯭ꯔꯣꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯔꯣꯖꯦꯟ ꯌꯨꯝꯅꯥꯝ ꯈꯥꯂꯤꯐꯥ ꯈꯥꯂꯤꯐꯥ ꯀꯥꯏ ꯇꯞꯄꯛꯏꯅꯣ ꯌꯨꯝꯅꯥꯝ ꯔꯣꯖꯦꯟ ꯁꯤꯡ ꯈꯥꯂꯤꯐꯥ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯕꯥꯗꯤ ꯈꯥꯂꯤꯐꯥ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯈꯥꯂꯤꯐꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯉꯍꯥꯟꯋꯥꯏ ꯊꯣꯟꯅꯕ ꯇꯧꯔꯤꯁꯦ ꯖꯦꯅꯤꯐꯔ ꯑꯩꯈꯣꯏ ꯆꯦ ꯃꯃꯤꯡ ꯖꯦꯅꯤꯐꯔ ꯀꯧꯋꯦꯕꯀꯣ ꯃꯌꯥꯝ ꯖꯦꯅꯤꯐꯔ ꯂꯣꯄꯦꯁ ꯖꯦꯅꯤꯕꯥ ꯈꯥꯂꯤꯐꯥ ꯑꯩꯈꯣꯏ ꯕꯥꯅ ꯈꯥꯂꯤꯐꯥ ꯇꯧꯕꯁꯦ ꯈꯥꯂꯤꯐꯥꯒ ꯍꯥꯏꯅꯦꯕ ꯆꯦ ꯖꯦꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯖꯦꯅꯤꯕꯥ ꯍꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯊꯤꯅ ꯏꯟꯗꯃꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯏꯟꯗꯃꯥ ꯍꯥꯏꯁꯦ ꯍꯣꯡꯇꯥ ꯀꯩꯅꯣ ꯃꯤꯡ ꯂꯣꯟꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯀꯥꯏꯅꯣ ꯖꯋꯦꯜ ꯀꯩꯅꯣꯅꯦ ꯖꯃꯥꯇꯤꯌꯥ ꯁꯥꯎꯠ ꯃꯆꯥ ꯑꯣꯏꯔꯝꯅꯤ ꯑꯣ ꯆꯦꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯍꯥꯏ ꯃꯦꯂꯣꯗꯤ ꯑꯥꯔ ꯀꯦ ꯃꯦꯂꯣꯗꯤ ꯀꯧꯕ ꯏꯃꯥꯟꯅꯕꯤ ꯂꯩꯌꯦ ꯅꯍꯥꯟꯋꯥꯏ ꯇꯤꯟꯅꯔꯛꯄ ꯑꯩꯒꯗꯤ ꯏꯃꯥꯟꯅꯕꯤꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯇꯤꯟꯅꯔꯛꯑꯦꯕ ꯑꯉꯥꯡ ꯑꯝꯇ ꯄꯣꯛꯇ꯭ꯔꯤꯕꯣ ꯆꯦꯁꯦ ꯍꯥꯏ ꯄꯣꯛꯑꯦ ꯇꯣꯝꯕ ꯁꯣꯔꯥꯏ ꯀꯩꯅꯣ ꯁꯣꯔꯦꯟ ꯁꯥꯡꯕꯝ ꯍꯥꯏꯔꯣ ꯁꯣꯔꯦꯟ ꯁꯥꯡꯕꯝ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯀꯥꯅ ꯌꯥꯏꯐꯔꯦ ꯌꯦꯁ ꯏꯁꯄꯦꯛꯀ ꯎꯞꯁꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯍꯦꯜꯂꯦ ꯌꯥꯝꯕ ꯕ꯭ꯂꯣꯒ ꯏꯇꯩꯃꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯌꯥꯝ ꯊꯤ ꯌꯥꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯞꯄꯣꯔꯠ ꯂꯣꯏ ꯇꯧꯅꯒꯗꯕꯅꯦ ꯄ꯭ꯔꯦꯝ ꯔꯥꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕ꯭ꯔꯣ ꯀꯥꯏ ꯂꯩꯒꯦ ꯑꯉꯥꯡ ꯀꯥꯏꯗ ꯂꯩꯒꯦ ꯅꯣꯡꯃꯇ ꯎꯗꯦ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ ꯑꯉꯥꯡ ꯂꯩꯔꯕꯣ ꯍꯥꯏꯁꯤ ꯑꯉꯥꯡ ꯂꯩꯔꯦ ꯕ꯭ꯔꯣꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏ ꯃꯃꯤꯡ ꯔꯣꯖꯦꯟ ꯆꯦꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯑꯩꯗꯤ ꯕ꯭ꯔꯣꯅ ꯍꯦꯟꯕ ꯃꯥꯜꯂꯤꯗ ꯍꯥꯏ ꯍꯦꯟꯕꯅꯤ ꯃꯁꯛꯄꯨꯗꯤ ꯐꯖꯕꯅꯦ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯅꯨꯄꯥ ꯃꯁꯛ ꯊꯤꯕꯁꯦ ꯌꯥꯝ ꯁꯦꯡꯅꯀꯣ ꯏꯃꯥꯟꯅꯕꯤ ꯃꯃꯥꯡꯗ ꯑꯩ ꯅꯨꯄꯥꯅꯤꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏꯁꯨ ꯀꯣꯏꯔꯛꯄꯁꯨꯀꯣ ꯑꯩꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯅ ꯑꯅꯝꯕ ꯀꯣꯏꯌꯦꯕꯀꯣ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯤꯒꯟꯗꯦꯕ ꯃꯥꯁꯨ ꯊꯤꯗꯕꯅꯦ ꯑꯗꯨꯅ ꯐꯖꯕꯅꯦ ꯑꯗꯣ ꯃꯤꯅ ꯐꯖꯩꯒ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯔꯥꯎꯋꯦꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯐꯖꯕꯅꯤꯅ ꯇꯦꯡꯉꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣই ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯆꯥꯗ꯭ꯔꯦ ꯕ꯭ꯔꯣꯁꯨ ꯐꯖꯩ ꯆꯦꯁꯨ ꯐꯖꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯅꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝ ꯁꯤ ꯌꯦꯡꯉꯨ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯁꯥꯒꯩꯒꯤ ꯄꯨꯛ ꯈꯨꯐꯖꯦ ꯌꯦꯡꯉꯨ ꯑꯃꯁꯨ ꯃꯤꯆꯪ ꯆꯪꯗꯦ ꯑꯃꯁꯨ ꯃꯤꯆꯪ ꯆꯪꯗꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯄꯥꯝ ꯌꯨꯝꯅ ꯅꯣꯡꯃꯥꯏꯊꯦꯝꯅꯦ ꯑꯗꯨꯅ ꯅꯣꯡꯃꯥꯏꯊꯦꯝ ꯌꯥꯝ ꯐꯕꯅꯤ ꯕꯤꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯅꯥꯎꯔꯦꯝ ꯑꯁꯥ ꯖꯤꯅꯥ ꯍꯥꯏꯕꯀꯣ ꯍꯥꯏ ꯑꯁꯦꯡꯕꯒꯤꯅꯦ ꯅꯨꯄꯥꯅ ꯍꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ ꯍꯥꯏ ꯆꯦ ꯁꯤꯕꯤ ꯍꯥꯏ ꯕꯦꯁ ꯀꯄꯜ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯇꯨ ꯆꯤꯆꯦꯗꯤ ꯊꯤꯕ ꯅꯠꯇꯤꯌꯦ ꯃꯒꯨꯟ ꯂꯩꯕ ꯖꯥꯠꯅꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯂꯥꯛꯑꯦ ꯗꯗꯥꯕꯨ ꯀꯤꯌꯔ ꯐꯖꯅ ꯂꯧꯔꯝꯒꯅꯤ ꯊꯥꯖꯩ ꯑꯩꯈꯣꯏ ꯃꯅꯥꯎꯄꯥꯅ ꯏꯆꯥ ꯅꯨꯄꯥꯁꯨ ꯊꯦꯡꯀ꯭ꯌꯨ ꯁꯤ ꯂꯩꯔꯦ ꯇꯨ ꯑꯩ ꯁꯛꯇꯣ ꯈꯨꯊꯤꯗꯣ ꯏꯀꯥꯏꯖꯩ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯆꯞ ꯆꯥꯕ ꯄꯨꯊꯣꯔꯛꯑꯣꯏꯕ ꯕꯨꯡꯉꯣꯒ ꯏꯕꯥꯅꯤ ꯀꯥꯞꯄ ꯑꯗꯨꯗ ꯅꯠꯇꯦ ꯁꯤ ꯐꯣꯟꯁꯤꯗꯔ ꯀꯩꯅꯣ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅꯦ ꯑꯩ ꯐꯖꯕ ꯎꯠꯂꯛꯀꯦ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯐꯣꯇꯣ ꯄꯨꯊꯣꯔꯛꯇꯣꯏꯁꯨ ꯆꯥꯝꯗꯤ ꯁꯨꯡ ꯄꯨꯊꯣꯔꯛꯑꯣꯏ ꯑꯩ ꯈꯪꯉꯦꯕ ꯅꯪꯅ ꯇꯧꯒꯗꯧꯕ ꯊꯕꯛꯇꯣ ꯑꯩ ꯈꯪꯉꯦꯕ ꯁꯤ ꯐꯣꯟꯁꯤꯗꯔ ꯀꯩꯅꯣ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅꯦ
ꯐꯖꯕꯅꯤ ꯐꯖꯗꯦ ꯑꯊꯤꯕ ꯑꯃ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯊꯤꯕꯗ ꯃꯄꯥ ꯂꯩꯇꯅ ꯊꯤꯔꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯅꯤꯡ ꯐꯣꯇꯣꯗꯤ ꯑꯣꯏꯅ ꯃꯌꯥꯝ ꯌꯥꯎꯕ ꯌꯥꯎꯋꯤꯗ ꯃꯃꯥꯡꯉꯩꯒꯤ ꯐꯣꯇꯣꯅ ꯋꯥꯏ ꯆꯟꯗ꯭ꯔꯦ ꯄꯩ ꯁꯤ ꯅꯨꯡꯁꯤꯕꯅꯦ ꯁꯤꯗꯁꯨ ꯑꯩꯁꯦ ꯊꯤꯕꯅꯦ ꯑꯩꯁꯦ ꯃꯍꯧꯁꯥꯅ ꯊꯤꯕꯖꯥꯠꯅꯤꯗ ꯑꯩꯒ ꯕꯨꯡꯉꯣꯒ ꯌꯦꯡꯉꯨꯅꯦ ꯍꯦꯔꯣꯏꯅꯤꯒ ꯁꯥꯏꯔꯤꯁꯤ ꯁꯤꯗꯗꯤ ꯌꯥꯝ ꯄꯥꯔꯝꯕꯅꯦꯕꯀꯣ ꯑꯩꯁꯦ ꯕꯪ ꯂꯥꯎ ꯅꯣꯏꯈꯠꯈꯤꯕ ꯈꯪꯍꯧꯗꯕ ꯋꯥꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝꯅ ꯂꯨꯗꯕꯗꯒꯤ ꯇꯧꯈꯤꯕ ꯊꯕꯛꯅꯤꯗ ꯊꯥꯎ ꯌꯥꯝ ꯆꯥꯕꯩꯅꯤ ꯍꯦꯔꯣꯏꯅꯤꯒ ꯁꯥꯏꯁꯦ ꯌꯦꯡꯉꯨ ꯁꯨꯝ ꯀꯥꯟꯗ ꯏꯁꯥ ꯌꯥꯝ ꯊꯤ ꯄꯥꯔꯤꯕ ꯑꯩ ꯌꯥꯝꯅ ꯄꯨꯔꯥ ꯁ꯭ꯀꯦꯂꯦꯇꯟꯗ ꯂꯩꯔꯤꯕ ꯃꯇꯝꯅꯦꯕ ꯀꯃꯦꯟ ꯄꯥꯔꯣ ꯌꯥꯔꯦ ꯅꯪꯅ ꯑꯊꯤꯕ ꯑꯃ ꯎꯠꯂꯛꯄꯗꯩ ꯊꯃꯣꯏ ꯀꯥꯏꯕꯗꯩꯅꯦ ꯑꯩꯅ ꯎꯠꯂꯤꯁꯦ ꯑꯊꯤꯕ ꯑꯃ ꯎꯠꯂꯕꯨ ꯌꯥꯔꯦ ꯅꯪꯁꯨ ꯑꯊꯤ ꯑꯊꯤꯕ ꯂꯩ ꯎꯠꯂꯧꯔ ꯅꯥꯔꯤꯉꯩꯒꯤ ꯅꯥꯔꯤꯉꯩꯗꯗꯤ ꯁꯦꯛꯄꯤ ꯃꯥꯟꯕꯒ ꯌꯥꯎꯋꯦ ꯅꯥꯔꯤꯉꯩꯗꯗꯤ ꯀꯅꯥ ꯐꯖꯅꯒꯦ ꯁꯦꯛꯄꯤꯒ ꯃꯥꯟꯕ ꯌꯥꯎꯋꯦ ꯃꯤꯒ ꯃꯥꯟꯗꯕ ꯆꯤꯆꯦꯗꯤ ꯊꯤꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯊꯤꯕ ꯅꯠꯇꯦ ꯃꯒꯨꯟ ꯂꯩ ꯔꯥꯁꯤ ꯂꯩꯕꯅꯤꯒ ꯍꯥꯏꯔꯗꯤ ꯃꯁꯛ ꯐꯖꯕꯅꯦꯅ ꯈꯜꯂꯨꯔꯅꯨꯀꯣ ꯃꯌꯥꯝ ꯖꯦꯁꯟ ꯀ꯭ꯔꯤꯌꯦꯁꯟ ꯍꯥꯏ ꯆꯦꯒ ꯗꯗꯥꯒꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯌꯦꯡꯖꯕꯅꯦ ꯅꯅꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯁꯦꯟꯗꯣꯏ ꯄꯨꯕ ꯌꯥꯕ ꯄꯩꯁꯥꯒ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯉꯍꯥꯟꯋꯥꯏ ꯃꯌꯥꯝꯁꯤꯗꯕꯨ ꯐꯖꯗꯦ ꯍꯥꯏ ꯌꯥꯔꯤꯕ꯭ꯔꯣ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔ ꯐꯖꯕ ꯑꯃ ꯄꯨꯊꯣꯔꯛꯏꯔꯕ ꯑꯝꯇ ꯎꯠꯀꯦꯃꯦ ꯀꯩꯅꯣꯅꯦ ꯃꯌꯥꯝꯗ ꯎꯍꯟꯒꯦꯕ ꯃꯌꯥꯝ ꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯎꯝ ꯊꯤ ꯃꯥꯜꯂꯤ ꯃꯌꯥꯝ ꯍꯥꯏꯔꯣ ꯐꯖꯩ ꯍꯥꯏꯕ ꯅꯪ ꯀꯩꯅꯣ ꯁꯨꯝ ꯄꯪꯎꯠꯇ ꯎꯠꯅꯤꯡꯉꯤꯁꯦ ꯅꯪꯅ ꯑꯩ ꯊꯤ ꯍꯥꯏꯕꯩꯅꯦ ꯑꯩ ꯊꯤ ꯍꯥꯏꯗꯦ ꯅꯉꯣꯟꯗ ꯐꯖꯩ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯏꯇꯩꯃꯗ ꯀꯔꯤ ꯍꯥꯏꯈꯤꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯛꯄꯗꯣ ꯑꯔꯦꯝꯕ ꯇꯥꯍꯧꯔꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯖꯨꯂꯥꯏꯗ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯆꯥꯊꯔꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯦꯛꯇ ꯉꯧꯕꯤ ꯊꯣꯡꯕꯤ ꯇꯥꯎꯕꯤ ꯇꯧꯔꯒ ꯆꯥꯊꯔꯁꯤ ꯍꯥꯏ ꯏꯅꯝꯃ ꯈꯨꯆꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯗꯥꯁꯦ ꯉꯁꯤꯁꯤ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯈꯣꯏꯗꯒꯤ ꯍꯦꯜꯂꯦ ꯐꯖꯕ ꯃꯥ ꯃꯣꯖꯥ ꯐꯨꯔꯤ ꯑꯉꯧꯕ ꯑꯃ ꯂꯤꯠꯂꯒ ꯁꯤꯗ ꯏꯔꯨꯖ ꯂꯣꯏꯔꯒ ꯄꯥꯎꯗꯔ ꯈꯔ ꯆꯥꯏꯔꯒ ꯍꯦꯔꯣ ꯁꯥꯔ ꯐꯝꯃꯦ ꯂꯥꯏꯔꯤꯛ ꯄꯥꯎꯗꯔ ꯆꯥꯏꯔꯤ ꯊꯥꯔꯒ ꯎꯕ꯭ꯔꯣ ꯎꯏꯌꯦ ꯄꯥꯎꯗꯔ ꯏꯔꯨꯖ ꯂꯣꯏꯔꯦ ꯄꯥꯎꯗꯔ ꯆꯥꯏꯒꯗꯕꯅꯤ ꯎꯠꯄꯤꯒꯦ ꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯐꯖꯩ ꯉꯧꯕꯗꯤ ꯅꯪ ꯈꯔ ꯍꯦꯟꯕ꯭ꯔꯒꯨꯝ ꯇꯧꯋꯦ ꯍꯦꯜꯂꯤ ꯏꯁ ꯌꯥꯝ ꯊꯤ ꯍꯦꯜꯂꯤ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦꯗ ꯑꯩ ꯉꯁꯤꯁꯦ ꯅꯥꯏꯠ ꯀ꯭ꯔꯤꯝꯁꯨ ꯇꯩꯁꯟꯕ ꯑꯗꯨꯅꯅꯦ ꯃꯨꯁꯜꯂꯦ ꯑꯁ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯌꯥꯝꯕꯅ ꯉꯔꯥꯡ ꯐꯨꯕ꯭ꯔꯣ ꯏꯆꯦꯁꯦ ꯐꯨꯕ ꯅꯠꯇꯦꯕ ꯀꯩꯅꯣꯗꯀꯣ ꯃꯥꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯏꯜꯂꯝꯕꯅꯤ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯐꯣꯇꯣ ꯎꯠꯅꯤꯡꯗꯅ ꯇꯧꯋꯤ ꯈꯪꯉꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯎꯔꯤꯗꯣꯅ ꯁꯨꯃꯥꯏꯅꯗꯪ ꯄꯥꯏꯔꯨꯕꯅꯦꯕ ꯁꯨꯃꯥꯏꯅ ꯏꯟꯕꯁꯦ ꯑꯩꯁꯦ ꯍꯦꯛꯇ ꯅꯣꯏꯈ꯭ꯔꯕ ꯑꯩꯅ ꯊꯔꯣ ꯑꯅꯤꯔꯛ ꯃꯂꯥ ꯊꯂꯥ ꯑꯣꯜꯂꯒ ꯑꯅꯤꯔꯛ ꯑꯣꯜꯂꯒ ꯌꯩꯁꯟꯕ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯉꯣꯗꯅ ꯑꯩꯁꯦ ꯊꯃꯣꯏꯁꯦ ꯇꯁꯦꯡꯅ ꯀꯥꯏꯕꯅꯦꯕꯀꯣ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯍꯥꯔꯠꯁꯦ ꯕ꯭ꯔꯣꯀꯟꯁꯨ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯃꯥꯏꯅ ꯑꯣꯏꯒꯦꯗ ꯑꯩꯅ ꯁꯥꯎꯔꯒ ꯆꯠꯂꯦꯀꯣ ꯆꯠꯄꯁꯦ ꯅꯨꯡꯁꯥꯁꯦ ꯍꯦꯛꯇ ꯗ꯭ꯔꯤꯒꯤꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯅꯨꯡꯁꯥꯗ ꯐꯨꯡ ꯁꯥꯏꯅꯦꯕ ꯅꯨꯡꯁꯥꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯠ ꯂꯥꯎꯅꯒ ꯊꯣꯛꯂꯛꯀꯗ꯭ꯔꯅ ꯑꯩꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯩꯗꯅ ꯌꯦꯡꯉꯝꯃꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯑꯩ ꯌꯧꯔꯝꯗꯥꯏꯗ ꯃꯥ ꯇꯣꯡꯈꯠꯂꯣ ꯑꯩꯁꯦ ꯑꯗꯒꯤ ꯑꯩꯁꯤꯅ ꯇꯧꯕꯁꯦ ꯑꯃꯨꯛꯀꯣ ꯁꯥꯎꯃꯟꯗꯅ ꯂꯝꯕꯤꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯀꯦ ꯃꯤ ꯌꯨꯅꯤꯠ ꯃꯅꯨꯡꯗꯨꯒ ꯆꯪꯁꯤꯟꯒꯦ ꯇꯧꯋꯦ ꯃꯥꯅ ꯃꯤꯒꯤ ꯌꯨꯅꯤꯠ ꯃꯅꯨꯡꯗꯒ ꯆꯪꯒꯦ ꯑꯩ ꯂꯝꯕꯤ ꯂꯥꯜꯂꯦ ꯁꯣꯝ ꯂꯥꯛꯑꯣꯒ ꯁꯣꯝꯗ ꯐꯠꯀ ꯂꯩꯊꯣꯛꯑ ꯆꯠꯈꯤꯕ ꯑꯩ ꯁꯥꯎꯅꯤꯡꯕꯁꯤꯀꯣ ꯉꯔꯥꯡ ꯑꯩꯅꯅꯦ ꯑꯩ ꯍꯤꯡ ꯀꯥꯕꯁꯤ ꯂꯣꯏꯔꯦ ꯀꯃꯦꯟ 1000 पादरे नंग मयाम चखरे हिंदी में बोलो मास्टरमाइंड जिन्नू अरे भाई ये जिन्नू अरे दादा राम राम सत श्री अकाल सत श्री अकाल भैया जी कैसे हो
RJ couple all the best hey thank ꯑꯁ you ꯀꯥꯏ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦ ꯁꯤꯗꯤ ꯀꯃꯦꯟ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯁꯤꯗꯩꯗꯤ ꯀꯃꯥꯏꯅ ꯅꯪꯒ ꯋꯥ ꯈꯪꯗꯣꯏꯕ ꯃꯌꯥꯝ ꯉꯥꯡꯉꯤꯉꯩꯗ ꯑꯃꯨꯛ ꯄꯥꯍꯧꯔꯝꯃꯔꯣꯏꯕ ꯀꯃꯦꯟ ꯋꯥꯔꯤ ꯇꯝꯃꯤꯉꯦ ꯕ꯭ꯂꯣꯒ ꯏꯇꯩꯃꯒ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁ꯭ꯋꯥꯏꯗꯩ ꯄꯥꯔꯛꯑꯒꯦꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯊꯦꯡ ꯌꯨ ꯋꯥꯎ ꯇꯥꯃꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯍꯥꯏ ꯆꯦ ꯊꯦꯡꯛ ꯌꯨꯝ ꯌꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯡꯅꯁꯦ ꯂꯥꯛꯀꯦ ꯀꯣꯏꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯖ꯭ꯌꯥꯗꯥ ꯆꯥꯗ꯭ꯔꯦ ꯍꯨꯋꯥ ꯆꯦꯒꯤ ꯀꯌꯥ ꯍꯥꯏꯁꯤꯗꯤ ज़्यादा हुआ है क्या नहीं ज़्यादा हुआ है क्या है बा अरे भाई नहीं यार ये तो पीते ही नहीं ये तो कभी पीते ही नहीं तामो से पुखाई हो रहे ला 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 tit dung ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯃꯇꯥꯡ ꯌꯧꯔꯕꯅꯦꯕ ꯆꯤꯆꯦ ꯑꯩ ꯖꯤꯝ ꯇꯥꯃꯣꯁꯦ ꯇꯧꯔꯅꯤ ꯐꯨꯔꯤꯠ ꯑꯝꯇ ꯍꯥꯏꯔꯒ ꯅꯣꯛꯈꯥꯏꯔꯤꯁꯤꯗꯤ ꯑꯩ ꯖꯤꯝ ꯇꯧꯔꯅꯤ ꯅꯪ ꯗꯗꯥꯁꯦ ꯄ꯭ꯔꯦꯡ ꯇꯧ ꯆꯤꯆꯦ ꯅꯪꯉꯣꯟꯗ ꯇꯧꯕꯩ ꯍꯥꯏ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯄ꯭ꯔꯦꯡꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯉꯁꯤ ꯉꯔꯥꯡ ꯍꯌꯦꯡꯒꯤ ꯇꯧꯔꯣꯏꯕꯀꯣ ꯈꯔ ꯂꯩꯔꯀꯥꯟꯗ ꯇꯧꯅꯦꯕ ꯍꯦꯛꯇ ꯊꯃꯣꯏ ꯀꯥꯏꯅ ꯄꯤꯒ ꯑꯣꯔꯣ ꯇꯥꯕꯤ ꯄ꯭ꯔꯦꯡꯅ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯉꯣꯟꯗ ꯑꯣꯀꯦ ꯕ꯭ꯔꯣꯁꯦ ꯌꯨꯝ ꯀꯥꯏꯗꯒꯤꯅꯣ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯀꯃꯦꯟꯗꯣ ꯄꯥꯔꯣ ꯌꯥꯔꯦ ꯅꯪ ꯃꯌꯥꯝꯁꯨ ꯍꯥꯏ ꯗꯗꯥ ꯄꯥꯕꯤꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯃꯃꯥꯡꯒꯤ ꯀꯃꯦꯟꯇꯣ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩ ꯃꯈꯥꯗꯩ ꯄꯥꯕ ꯍꯧꯔꯒꯦ ꯊꯧꯕꯥꯜꯗꯩꯔꯣ ꯆꯤꯆꯦꯁꯦ ꯃꯥꯅꯦ ꯖꯦꯝꯁ ꯁꯤꯡ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯩꯅꯦ ꯖꯦꯝꯁ ꯍꯥꯏꯁꯦ ꯑꯩ ꯏꯅꯥꯎꯄꯥ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯊꯨꯅ ꯃꯅꯤꯄꯨꯔꯗ ꯄꯥꯔꯛꯑꯣ ꯂꯩꯇꯦ ꯆꯦ ꯄ꯭ꯔꯦꯡ ꯔꯤꯚꯦꯟꯁ ꯇꯧꯁꯤ ꯏꯌꯥꯝꯕꯗ ꯇꯧꯁꯤ ꯀꯃꯦꯟ ꯈꯛ ꯄꯥꯔꯣ ꯌꯥꯔꯦ ꯅꯪ ꯋꯥꯔꯤ ꯇꯝꯃꯅꯤ ꯀꯩꯅꯣ ꯃꯥꯁꯇꯔ ꯃꯥꯏꯟ ꯖꯤꯅꯨ ꯀꯩ ꯍꯥꯏꯅꯣ जी ने पाने ꯖꯤꯅ बड़े ꯄꯥꯔꯣꯁꯦ हाँ बड़े हंस रहा है ꯁꯤ ꯖꯤꯅ ꯄꯥꯔꯣ यस अरे भैया राम जी राम भाई राम राम भाई भैया जी राम राम भैया हिंदी में बोल भाई ऐसे राम राम भाई ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨ ꯁꯨꯒꯨꯅꯨꯗꯩꯅꯦ ꯆꯦ ꯍꯥꯏ ꯑꯣ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤꯗꯩꯅꯦ हयेंग ꯁꯛ लाकन ꯐꯖꯕꯗꯣ थेंगनसे ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯦ ꯑꯗꯨꯅꯤ ꯁꯛ ꯐꯖꯕꯗꯨ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏ ꯊꯧꯕꯥꯜ ꯀꯥꯏ ꯋꯥꯏꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯀꯣꯟꯅ ꯂꯣꯏ ꯀꯩꯅꯣꯅꯦ ꯐꯨꯝꯖꯤꯜꯂꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯄꯥꯎ ꯊꯧꯕꯥꯜ अवांग लैकाई थौबाल का भाभी जी क्या बोल रहे हैं कुछ समझ में नहीं आ रहा है ये तो हमारा भाषा है भैया इतैमसे अखोई नेतोन अमा याम माले है थैंक यू राम राम भाई है राम राम भाई क्या हाल चाल है भाई ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯥꯔꯖꯦ ꯀꯄꯜ ꯐꯥꯏꯕꯣꯛ ꯃꯥꯜꯂꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯦ ꯇꯕꯣꯛꯀ ꯃꯥꯟꯅꯕꯅꯦ ꯌꯥꯝꯅ ꯕꯪ ꯕꯪꯒ ꯂꯥꯎꯔꯒ ꯊꯦꯡꯛ ꯌꯨ ꯍꯥꯔꯠ ꯃꯌꯥꯝꯒꯤ ꯇꯥꯃꯣꯅ ꯍꯦꯜꯂꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯤꯅꯦ ꯆꯦ ꯁꯤꯁꯤꯅ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯐꯕꯅꯦ ꯃꯕꯨꯛꯁꯨ ꯆꯥꯎꯕꯅꯦ ꯑꯗꯨꯝ ꯗꯪ ꯂꯥꯎꯕꯅꯦ ꯀꯩꯅꯣ ꯅꯪ ꯅꯤꯡꯒ ꯃꯥꯏꯒ ꯑꯣꯟꯅꯅ ꯄꯥꯟꯕ ꯃꯤ ꯂꯥꯏꯐ ꯊꯥꯕꯤꯔꯤ ꯄꯩꯁꯥ ꯇꯥꯟꯕꯤꯔꯤ ꯂꯥꯏꯐ ꯊꯥꯕ ꯂꯣꯏꯔꯒ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯐ꯭ꯔꯤꯛ ꯐꯤꯠꯅꯦꯁ ꯍꯥꯏꯌꯦ ꯊꯦꯡꯛ ꯑꯦ ꯌꯨ ꯃꯥ ꯉꯁꯥꯏ ꯀꯃꯦꯟ ꯑꯃꯁꯨ ꯊꯥꯔꯛꯈꯤꯕꯅꯤꯅꯦ ꯀꯩꯅꯣ ꯍꯣꯏ ꯃꯥ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯊꯨꯟꯒ ꯃꯥꯏꯒ ꯃꯥꯏ ꯊꯨꯟꯗ ꯄꯥꯜꯂꯝꯗꯧ ꯍꯣꯏ ꯃꯥꯜꯂꯦ ꯑꯗꯨꯏꯅꯦ ꯊꯨꯟꯒ ꯃꯥꯏꯒ ꯑꯣꯟꯅꯕ ꯃꯤ ꯑꯗꯨ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯗꯨꯗꯣ ꯑꯩꯅ ꯁꯣꯝ ꯏꯀꯥꯏꯕ ꯈꯪꯕ ꯌꯥꯝ ꯃꯥꯜꯂꯦ ꯃꯤꯅ ꯏꯀꯥꯏꯌꯦꯅ ꯈꯨꯝꯃꯒ ꯂꯩꯅꯔꯤꯕ ꯖꯒꯥꯗꯣ ꯄꯟꯅ ꯉꯥꯡꯕꯤꯔꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯊꯥꯖꯔꯤ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯕꯣ ꯌꯥꯔꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯣꯏ ꯕꯤꯐ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯕꯤꯐ ꯊꯣꯡꯕꯁꯦ ꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯔꯦꯗ ꯃꯤꯠꯁꯦ ꯌꯥꯝ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯩꯅꯦꯕ ꯀꯃꯦꯟ ꯑꯗꯣ ꯈꯛ ꯁꯨꯡꯁꯣꯏ ꯄꯥꯔꯛꯑꯣ ꯑꯇꯩ ꯁꯣꯏꯗꯅ ꯇꯥꯅꯤꯡꯗꯦ ꯆꯥꯔꯛꯀꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯀꯃꯦꯟ ꯄꯥꯏꯔꯒ ꯃꯤꯅ ꯃꯤ ꯍꯥꯏꯔꯛꯏ ꯋꯥꯗꯣ ꯋꯥꯅ ꯔꯤꯄ꯭ꯂꯥꯏꯗꯣ ꯍꯣꯏ ꯄꯤꯗ꯭ꯔꯗꯤ ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯖꯔ ꯄꯥ ꯍꯣꯏ ꯑꯗꯨꯗꯣ ꯍꯥꯏꯗꯕꯤꯗ ꯃꯤ ꯐꯨꯅꯔꯛꯀꯅꯤ ꯋꯥꯅ ꯑꯔꯦꯝꯕꯗ ꯅꯝꯖꯔꯛꯏꯗꯣ ꯅꯪꯅ ꯀꯩꯝꯇ ꯄꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯄꯣꯛꯄꯤꯗꯒꯤ ꯂꯣꯡꯖꯝ ꯑꯅꯟ ꯈꯪꯕ꯭ꯔꯣ ꯇꯥꯃꯣ ꯑꯅꯟ ꯁꯤꯐꯥꯏ ꯆꯪꯕꯗꯨꯔꯥ ꯑꯅꯟ ꯁꯤꯐꯥꯏ ꯆꯪꯕꯗꯨꯔꯥ ꯍꯣꯏ ꯊꯦꯡꯅꯁꯦ ꯗꯗꯥꯒ ꯆꯦꯆꯦꯒ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯊꯦꯡꯛ ꯌꯨ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯇꯥꯃꯣꯁꯦ ꯕꯦꯔꯤ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ
अरे थोड़ा बहुत हिंदी हिंदी भी बोल दिया करो है। आपके लिए हिंदी में बोलेंगे, आप सवाल पूछिए बस। सर है सर, नमस्ते नमस्ते। नमस्ते भाई। ऐसे अस्लामुद्दीन है। आइगी कमेंट सुपा पाबिरक्ते इचे है पागे कायदा लेबनो चे ददा यूपी द ले आई एम सारे तो आइगे समत पुनगे से कंग मनिंग दी जोली ममांग दी कर काय हो काय लेगी चे थोमाल अवांग ले काय हाइदी काय जनो आई थोबाल बाजार थोमाल दैने मनातो। सिस्टर थोमाल बुलांग नाते नि इबाई दी चेन 100% है नुसी बजू फजा बजू है। थैंक यू आ नमस्ते मास्टर माइंड जिन्नू, नमस्ते भाई। किंग राइस कौन है ये? दारोजेन दारोजेन नंगना मपू आओ। पालमद्रदी खंगदबनी को ऐश मसी अखोई लोंदा दनी मा हाइरे जे कनानो कइनो ने कइनो होय जाला हैप्पी लॉन्ग लाइफ है सी अखोई लोंदा नि कनानो ngai je खंगदबनी को पुंसी मोय से की मोय हमने चाखदबा यारमलदी खंगदबनी को गए अखोई लैंग्वेज ति ngang ni mai je ha 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 no hai bro hoi bro manipuri da lai manipur da lai bro hai lai te up da lai che hoi sa ngang yaw ju ba ngang ma yaw le khubi ya ji kai che bet comments पीबा सिंदो पाबिरुनु चे होय पारेगे कब जा रहे हो भाई झांसी से 8 तारीख को 8 कनो झांसी छोड़कर छोड़कर और नासिक कब आ रहे हो नासिक में मैं भाभी जी कब छोड़ के आई हूँ पारे नंग हाँ का मुक ले छोड़ के 8 तारीख को मतलब छोड़ के इधर ही रहेगी वो। 8 तारीख को मैं निकल रहा हूँ और 1 जुलाई को मैं वापस यहाँ पे मैं तो झांसी छोड़ के कहीं नहीं जाना है। खंगे कमाई तौरगे है नुंगाइरी है इतैमा बेट कमेंदी कैसु साउनुदा साउथ दे येंगो आई कमेंट पागे हो साउथ दे सुन साउथ दे करीब जे से मसगलो ओ युमनाम नुपा से यामना फाबने नंगिदी कमाई तौगे है युमनाम नुपा याम चे है बामुल लेबदुदै रो चे हो बामुल लेबदो ना नंबर द लिंक था अखोई मनिंग ओले अदुई ममांग दा भावन बियो ब्रो गईते मगन अमुक सपोर्ट तो बियो प्लीज है लिंक था कर दे कम्युनिटी दा थागल आगे सी लाइव से लगा चेगी मिंगदो अमता है ओ लाइव ने है दिखांगे दो लाइव था से वारी होबा हाय से ज्ञान ताद्रे ब्रो अमता है ओ वारी होबा हाय से ज्ञान ताद्रे सुम वारी मैम वारी सनर से है बा हाय तारे वारी होरसे नी मैम को पुन वै सनी डोंट no brother about the negative comments. I always stay happy and where you are always on favor forever haidi aduneba thank you aduneba si adumai to godam ne chum chak chabo hai chak cha re da as nang pam ji like pam dong to ital le cái ngai bang khang de ba hay yam sa he si आज कपल से कई लमदई नो अमता हाइबिरो ओ अखोई वापोपी सुगुनु वापोपी समायने तन पाव लाइट पाव दं बरंग पाथर aduni commenting do जी इसे अमता सकपिरो प्लीज है कई से सक्सी गे हाइबिरो यूपी काई वाई दनो अखोई से यूपी द लई ए अखोई जानसी ने नोय काई जगह लई गे कका फजई को थैंक यू जेम आई मिंग अमता कौबिरो ओ जेसे याम नुसिये सना समिरंदा ए सिदे अखोई मानबी ग चक मानै ममिंग प्रेंग त खुबाक अनि अहुम चाबदु नुगारमदौ मालिदा अदु आइना चाकपदो अदु खोइदौ साबदो थारे ब्रदर सिस्टर न्यू सब्सक्राइबर बुसु नुसिबियु आई हंतोक चरगे थैंक यू सब्सक्राइब तो बिबगी सब्सक्राइबर बिबगी थैंक यू वेरी मच DVD दगी ब्रो ओइना पहला ओ इतैमा है चेसिस aduni krai ga ore ब्रो ओइना पहला ओ इतैमा सी ओरे itai ma hai e noi di yam nung sin nai yam pa mi hai ai yam pa mi hai thank you ho itai ma comment du bro ina pa la o aduni ai pa le nung ai mi dai di kadai no gawa nuwa yam yaure ai ko ma jin nu okay
बाबूजी बोल रहा है झांसी छोड़कर नहीं जाएंगे बोल रहा है भाई और वहाँ कब जा रहा हो जो नहीं हमारे तरफ घूमने आ जाऊंगा मतलब मैं पहले ही आपको इन्फॉर्म कर दूंगा उसके बाद ही मैं आऊँगा उधर जिनिता इमाम चेचेना ख्वाई पामजब इसे अमता सकपीरओ है ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯅꯨꯡꯕ ꯉꯥꯛꯇꯅꯦ चेचे ꯑꯗꯨꯅ खरा नोइबा ꯆꯥꯔꯣꯏꯅꯦ माली हेलो ꯅꯣꯏ to bro and sister how are you we are fine brother tamo da itai mana hena phajaba male hai ꯐꯖꯕꯅꯤ ꯃꯥ चेचे tamo ꯃꯥ na 100 ꯑꯩꯅ 113 ꯖꯨꯝ ꯌꯥꯝ ꯆꯥꯗꯦ चेचे tamo na fuan gano amuksu phugre ibai nang फूरनी मैम होरगा है ए याद याद दो ꯃꯌꯥꯝ ꯍꯧ ꯍꯧ गोवा घूमने ꯇꯧꯗꯅ कब आ रहे हो आ जाओ मोस्ट वेलकम स्टे माय होम ओके ब्रदर आई विल कम सुन वहाँ पे मैं बहुत जल्दी आऊँगा और आपके घर पे रुकूंगा यार पक्का रुकूंगा और तामोगा इतने मगा नुक्सिनाबदी हैप्पी फैमिली हाइबदुनी है thank you युमनाम नुपासे सुदी सुनिंगदबनी ꯑꯁ ꯂꯣꯏꯔꯦ ꯑꯁꯦꯡꯕ ꯍꯥꯏꯔꯣꯗꯤꯀꯣ ꯌꯨꯝꯒꯤ ꯁꯨꯃꯥꯡꯒꯤ ꯋꯥꯏ माई ꯁꯨꯡꯆꯤꯠ कमेंट ꯆꯤꯠꯇꯦ लोइद्रे है सनानबा तुनानबा नुपीदा थौदाबा याम कल्ली आई माई फरदी माना पायरा सोरो सोरो कहे ꯃꯅꯥ ꯄꯥꯏꯔ ꯁꯣꯔ ꯁꯣꯔ ꯆꯤꯡꯕ ꯌꯥꯏ फरदी मना ꯍꯥꯏꯕ पायरा सोरो चिंबा याबनी ꯌꯣ ꯂꯣꯏ ꯆꯨꯝꯃꯦ ꯂꯣꯏ हो ꯆꯨꯝꯃꯦ इतैमा अखोई तामो से इतै मना इसै हौरसे मयाम ꯍꯧꯔꯁꯦ ꯍꯧꯔꯁꯦ केनो मंगाई लाओ ब्रो एंड सिस्टर के हैनो मंगाई लाओ है लाइव चैट लाइव चैट है से कोई रबोचे लाइव चैट से कोई खर कोई रे तुम होय कई मथेन 47 जागे minute यंबा ꯑꯃꯨꯛ कोई ꯐꯥꯔꯦ येन थोम चाय नुंदिन मिंगदी पाबिरक्ते हाय बिंदिया थौनाउजम मिंग पाबजु दे कमेंट तौरजु याम सांगनी अदुगिनी सौबिरनु नोक तौबा नुंगाइरे तौरिसे आई ꯅꯣꯛ ꯇꯧꯗ ꯉꯥꯏꯔꯦ होय होय ꯇꯧꯔꯤꯁꯦ होय ꯑꯩ ꯍꯥꯏꯕ याम मसी याम के केसन नहीं है ए अदु यादे चेदा फुबगी मखोन से बोप बोप लावे है जुदे लाइव कोन न तौसे मुबांग तौर ओ चाचा रोये ꯆꯥꯛ ꯆꯥꯔꯣꯏ बोना ꯑꯦ प्रेंग ꯑꯩ ꯑꯆꯥꯄꯣꯠꯗꯤ ꯆꯥꯒꯦ बोना ꯑꯇꯩ प्रेंग ꯆꯥ ꯆꯥ तौख्रमनिना रिवेंस प्रेंग अमा तौरो इतै मा हाय मा रिवेंस लौने ना ngai लेरे अदुबु आइना लौहन लोय प्लीज रेस्पेक्ट योर अल्कोहल प्रेंग हाय ओके ai amuhana tawaroi ibungodi hungba khuding khumdeko ibungodi khul hangbo khuding khumde kai haidini sibo chatlaga comment pabide ꯑꯩ pukning dum nungsi ꯔꯁꯒꯨꯂꯥ ꯀꯩꯅꯣ ꯇꯧꯒꯦ ꯃꯨꯛꯕꯥꯡ ꯇꯧꯒꯦ nungsi ꯑꯩ ho baji ꯔꯣꯁꯒꯨꯂꯥ ꯃꯨꯛꯕꯥꯡ ꯇꯧꯁꯤ pai ꯃꯌꯥꯝ ai loi pai इरक्पसु याम लिपनी हैनो ब्रो गगी तै मगा पुंसी से याम पामे है अखोय दौना ओइबा फंगबा ओइरो अखोय जु मैम नुंगाइबा ओइरगे चेजे याम चम्मे इबाइजु यामना ꯊꯨꯝꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯦ ꯊꯨꯝꯃꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯗꯤ याम हावा किंग रासाई मास्टरमाइंड जिनो प्लीज विजिट मणिपुर है साई का कुदगी चिचे जो असु चम्मे थैंक यू लुना दुम तौको हे फुरबा मयाम चंगा फुदोइनी है साइका कुदगी याम फजा थोए कोनंग है ꯑꯩ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯕꯅꯦ ꯌꯥꯝ ꯐꯖꯔꯕꯅꯦ ai यारे चा ai थुम मे याम ना इतै महाई दोइरो खंग्रे साउनु इतै मा ओइना दुम कौरगे है कोंगोल का बिदो अमुक्ता तौरो हाई दी प्रेंग है रसगुल्ला दु इला ओचे चादबा कुइरे है इतै मा रिवेंस प्रेंग याव याव ओ है तौर ओ है बने इबुंगो काय चखरगे हंगबा खुदिंगी खुमदे हाइबा इबुंगो हॉस्टेल द लइए इसै हाइबदा साउंड याव इसै सकपदा हाइब मालेको इसै होबदा साउंड यावद्रदि खोंजेन फजरोय तामोगा इतैमा अनिगी साउंड याव इसै हौरसे हाय दा हाय हाउ यूट्यूबर दा ख्वाइदगी
ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕꯁꯦ ꯕ꯭ꯔꯣ ꯍꯣꯏꯅꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ Thank you. ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯨꯁꯨ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯆꯥꯔꯤꯅꯣ ꯏꯇꯩꯃ ꯔꯁꯒꯨꯜꯂꯥ ꯋꯥꯏꯠ Rasgulla taruk tarik. ꯔꯤꯚꯦꯟꯁꯀꯤ ꯂꯧꯕꯤ ꯑꯝꯇ ꯇꯧꯁꯦ ꯑꯣ ꯔꯤꯚꯦꯟꯁ ꯇꯤꯡ ꯂꯥꯎꯕꯤ ꯑꯝꯇ ꯇꯧꯁꯦ ꯍꯥꯏꯕ ꯃꯥꯏ ꯍꯥꯏꯁꯦ ꯏꯇꯩꯃ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯇꯞꯅ ꯀꯩ ꯍꯥꯏꯅꯣ ꯇꯞꯅ ꯐꯖꯕꯁꯦ ꯄꯨꯛꯅ ꯑꯣꯏꯅ ꯄꯥꯝꯃꯦ ꯄꯨꯛꯇꯣ ꯈꯤꯜꯂ ꯂꯩꯔꯦ ꯍꯥꯏ ꯑꯩ ꯄꯨꯛꯁꯦ ꯈꯤꯜꯂ ꯂꯩꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯏꯇꯩꯃꯁꯦ ꯃꯃꯤꯡ ꯀꯧꯒꯦ ꯕ꯭ꯔꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯗꯤ ꯖꯦꯅꯤꯕꯥ ꯀꯧꯔꯦ ꯌꯥꯝ ꯆꯥꯎ ꯑꯊꯨꯝꯕꯗꯣ Manipur, ꯑꯗꯨꯒ Manipur, ꯅꯣꯏꯔꯦ ꯅꯣꯏꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ Manipur, ꯑꯊꯨꯝꯕ ꯌꯥꯝ ꯆꯥꯎ ꯑꯗꯨꯒ Manipur. ꯅꯣꯏꯔꯦ ꯅꯣꯏꯔꯦꯅ ꯑꯃꯨꯛ ꯇꯧꯔꯛꯑꯣ Manipur kaubi imani. ꯏꯁꯩ ꯍꯧꯔꯒꯦ ꯍꯥꯏꯔꯣ Hoi, ꯍꯧꯗꯣꯛꯄ ꯏꯁꯩꯅꯦ ꯑꯣ ꯏꯁꯩꯁꯦ. ꯍꯥꯎ ꯆꯤꯡꯂꯣꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯃꯥꯄꯟꯅ ꯍꯥꯏꯁꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯀꯣꯏꯁꯤꯜꯂꯤꯕꯤ. ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔ ꯄꯤꯔꯝ ꯄꯥꯝꯃꯦ 8858207234 234. 8858207234 ꯑꯗꯨꯗꯒꯤ ꯃꯍꯥꯎꯁꯨꯅ ꯌꯥꯝ ꯐꯖꯔꯦ ꯑꯗꯒꯤ ꯈꯥꯎ ꯈꯥꯎꯕ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯇꯧꯔꯛꯑꯦ ꯕ꯭ꯔꯣ ꯏꯇꯩꯃꯗꯣ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯀꯞꯍꯜꯂꯛꯑꯣ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯀꯞꯀꯟꯗꯦꯕ ꯑꯗꯨꯏ ꯑꯩꯅ ꯏꯇꯩꯃ ꯅꯨꯄꯤ ꯕ꯭ꯔꯣꯒ ꯇꯥꯕꯁꯦ ꯌꯥꯝ ꯏꯆꯥ ꯇꯥꯡꯅ ꯂꯩꯔꯕꯣ ꯇꯥꯏ. ꯂꯩꯔꯦ ꯅꯍꯥꯟꯒꯤ ꯁꯥꯎꯕꯒꯤ ꯄ꯭ꯔꯦꯡꯛꯇꯨꯗꯤ ꯃꯩ ꯆꯠꯂꯦ ꯍꯥꯏꯌꯦ Thank you. ꯕ꯭ꯔꯣꯒ ꯏꯇꯩꯃꯒ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯍꯥꯏ ꯀꯣꯏꯔꯣ ꯏꯇꯩꯃꯁꯦ ꯔꯥꯁꯤ ꯌꯥꯝ ꯂꯩ Thank you. ꯑꯉꯥꯡ ꯀꯌꯥ Thank you. ꯁꯨꯔꯒꯦ Thank you. ꯂꯞ ꯌꯥꯝ ꯐꯖꯩꯌꯦ ꯏꯇꯩꯃꯁꯦ ꯃꯈꯥ ꯏꯔꯛꯇ꯭ꯔꯦ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄꯥꯔꯒꯦ ꯑꯩ ꯔꯦꯗꯤ ꯂꯩꯔꯦ Ready ꯂꯩꯔꯦ ꯀꯥꯏꯅ. ꯑꯗꯩ ꯑꯩ ꯀꯞꯍꯜꯂꯨꯔꯥ ꯍꯥꯏꯌꯦ ꯍꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯣꯀꯣ ꯕ꯭ꯔꯣꯗꯒꯤ ꯀꯞꯀꯟꯗꯦꯕ ꯌꯥꯝꯅ. ꯍꯦꯜꯂꯦ ꯁꯤ ꯃꯉꯥꯏ ꯀꯃꯦꯟ ꯍꯥꯏꯕꯨ ꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏ ꯏꯌꯥꯝꯕꯁꯦ ꯏꯌꯥꯝꯕꯁꯦ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ ꯆꯍꯤ ꯇꯔꯥꯇꯔꯨꯛ ꯁꯨꯕ ꯇꯔꯥꯇꯔꯨꯛ ꯃꯥꯜꯂꯤ ꯃꯥꯜꯂꯦ ꯑꯩ ꯊꯦꯡꯛ ꯑꯩꯌꯥ ꯌꯨ ꯆꯦ ꯅꯪ ꯄꯨꯛꯁꯦ ꯍꯥꯟꯅ ꯌꯦꯡꯉꯣ ꯉꯥꯏꯈꯣ ꯄꯨꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯄꯥꯈꯤꯒꯦꯍꯦ ꯆꯦ ꯅꯪ ꯄꯥꯔꯣ ꯏꯕꯥꯏ ꯁꯩꯔꯦꯡ ꯊꯤꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯁꯩꯔꯦꯡ ꯊꯤꯔꯦ ꯑꯩ ꯈꯣꯡ ꯁꯉꯥꯏ ꯉꯥꯏꯈꯣ ꯈꯣꯡ ꯅꯥꯔꯦꯕ ꯁꯉꯥꯏ ꯁꯉꯥꯏ ꯀꯧꯕꯤ ꯆꯤꯔꯣꯡꯕꯤ ꯇꯧ ꯂꯩꯔꯦ ꯃꯥ. ꯃꯌꯥꯝ ꯑꯩ ꯈꯣꯡ ꯅꯥꯔꯦ ꯉꯥꯏꯍꯥꯛꯃꯨꯛ ꯇꯤꯡꯊꯣꯛꯀꯦ ꯗꯗꯥꯒ ꯆꯦꯒ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯊꯦꯡꯛ ꯌꯨ. ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯥꯔꯃꯤꯗꯒꯤ ꯇꯧꯕꯤꯌꯣ ꯄꯣꯊꯥꯔꯕꯣ ꯍꯥꯏ. ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯅꯥꯀꯣꯡ ꯁꯥꯟꯅꯁꯤ ꯃꯌꯥꯁꯤꯗ ꯐꯔꯣꯏꯗꯧꯔꯤꯗ. ꯋꯥ ꯆꯦ ꯁꯛꯂꯛꯑꯣ ꯏꯁꯩ ꯐꯖ ꯐꯖꯕ ꯊꯦꯡꯛ ꯌꯨ ꯁꯛꯂꯛꯑꯒꯦ. ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯑꯉꯛꯄꯅꯤ ꯈꯪꯗꯦ ꯅꯣꯛꯅꯤꯡꯕꯅꯤ ꯈꯪꯗꯦ ꯔꯤꯌꯦꯂꯤꯇꯤ ꯍꯤꯠꯁ ꯍꯥꯏ ꯆꯦꯁꯦ ꯆꯍꯤ ꯀꯌꯥꯅꯤ ꯍꯥꯏ ꯀꯌꯥꯅꯣ ꯍꯥꯏꯅꯦꯕꯀꯣ ꯃꯥꯏꯁꯦ ꯆꯍꯤ ꯑꯩ 26 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯔꯦ 27 ꯆꯪꯉꯛꯇꯣꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯀꯣ ꯊꯦꯡꯛ ꯌꯨ ꯕꯟꯇꯤ ꯌꯨꯝꯅꯥꯝ ꯑꯗꯒꯤ ꯕꯟꯇꯤ ꯌꯨꯝꯅꯥꯝ ꯀꯣ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯀꯩꯅꯣ बरिया सिस्टर एंड ब्रदर त्रिपुरा से. RD बर्मन अरे भाई ये तो मेरा दोस्त है कैसे हो अच्छा आजकल वीडियो नहीं आ रहा यार रिएक्शन वाला अच्छा रिएक्शन तो अच्छा रिएक्शन तौबदो नमस्ते भैया बर्मन इयाम्बगा इतैमा अनि चही मियामदा अमुक्ता तंबिरओ कमेंट दो अमना पाबिरगा अमना आंसर हाइबिरक्पा यागद्रा अनिगी मरक्ता यस अदु याम चुम्बा नंग पारो आई रूल खुमागे ओरेको आई खुमागे चही क्या सुरे चाही आई कुंथ्रा माना कुंतरुक नंग पारो आई खुमागे थुंदा खुपाक अंता थालो ꯇꯥꯔꯦ ꯑꯇꯩꯗꯤ इचे पुंग कयादा तुमदोइनो युम हल्लब्रो हाय ꯍꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯗꯤ ꯉꯁꯥꯏ ꯗꯗꯥ ꯍꯣꯏꯗ ꯆꯠꯂꯨꯕꯗꯩ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯄꯨꯡꯗꯤ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯀꯥꯟ ꯇꯨꯝꯃꯅꯤ इचे होय तामो होयगी वीडियो से येंबदा अꯩꯒꯤ नुपासु ꯑꯩꯉꯣꯟꯗ prank तौबदा ꯑꯩꯁꯨ ꯈꯕꯔ ꯌꯥꯝ ꯌꯥꯎꯔꯦ ꯄ꯭ꯔꯦꯡ ꯇꯧꯕꯤꯒꯅꯨ ꯃꯥꯏ ꯃꯤꯡ ꯀꯔꯤꯅꯣ ꯕꯤꯟꯗꯤꯌꯥ ꯊꯧꯅꯥꯎꯖꯝ ꯑꯣ ꯕꯤꯟꯗꯤꯌꯥ ꯊꯧꯅꯥꯎꯖꯝꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯧꯅ ꯄ꯭ꯔꯦꯡ ꯇꯧꯒꯅꯨ ꯌꯥꯝ ꯋꯥꯕꯅꯤ इतैमना अहन याम अहन माले हाइदि मालेको यादि ꯃꯥꯁꯦ याम ꯅꯣꯏꯕꯒꯤꯅꯦ माले ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯏꯕꯒꯤꯅꯦ ꯃꯁꯥ ꯃꯌꯦꯡ ꯇꯥꯗꯕꯒꯤꯅꯦ इतैमना ꯁꯛꯂꯤꯕ ꯏꯁꯩꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏ ꯆꯨꯝꯃꯦ ꯑꯩ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀ꯭ꯂꯥꯁ 1 ꯃꯥꯜꯂꯦ ꯈꯨꯄꯥꯛꯇꯣ ꯍꯥꯏꯔ ꯑꯣ ꯈꯪꯗꯦ ꯀ꯭ꯂꯥꯁ 1ꯒꯤ ꯈꯨꯄꯥꯛ ꯍꯥꯏꯕ ꯃꯥꯜꯂꯦ
ꯈꯨꯄꯥꯗꯣ ꯍꯥꯏꯕ ꯈꯨꯄꯥꯗꯣ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀ꯭ꯂꯥꯁ 1 ꯃꯥꯜꯂꯦ ꯈꯨꯄꯥꯗ ꯀꯩ ꯂꯝꯗꯩꯅꯣ ꯋꯥꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯔꯤꯌꯦꯂꯤꯇꯤ ꯍꯤꯠꯁ ꯃꯤꯅꯣ ꯑꯝꯇꯅꯣ ꯐꯖꯗꯦ ꯔꯦꯗꯤ 1 2 3 ꯔꯥꯁꯤ ꯌꯥꯝ ꯀꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅ ꯌꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯇꯣꯅꯤ ꯙꯅꯥ ꯀꯣꯟꯊꯧꯖꯝ ꯏꯇꯥ ꯀꯧꯒꯦ ꯏꯇꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩ ꯑꯝꯇ ꯈꯟꯕꯤꯔꯛꯑෝ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯁꯛꯆꯔꯛꯀꯦ ꯏꯇꯩꯃ ꯕ꯭ꯔꯣꯗꯨ ꯃꯊꯪꯗꯤ ꯀꯞꯍꯟꯕ ꯌꯥꯕꯒꯤ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯕ꯭ꯔꯣꯅ ꯀꯞꯄ ꯌꯦꯡꯅꯤꯡꯉꯦ ꯃꯥꯅ ꯀꯞꯄꯗꯤꯀꯣ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯕꯅꯦ ꯃꯥꯗꯤ ꯌꯥꯝ ꯀꯞꯀꯟꯕꯅꯦ ꯑꯩꯗꯤ ꯀꯞꯀꯟꯗꯦ ꯃꯥꯗꯤ ꯌꯥꯝ ꯀꯞꯀꯟꯕꯅꯦ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯊꯣꯛꯂꯛꯑꯗꯣꯏꯅꯤ ꯇꯥꯃꯣ ꯀꯞꯍꯟꯖꯦ ꯆꯤꯆꯦ ꯇꯤꯡ ꯂꯥꯎꯕꯤ ꯑꯝꯇ ꯇꯧꯔꯁꯦ ꯃꯤ ꯑꯁꯤꯗꯤ ꯅꯪ ꯃꯌꯥꯝ ꯆꯪꯗꯅ ꯗꯤꯃꯥꯟꯁꯦ ꯑꯔꯣꯏꯗꯤ ꯇꯧꯔꯛꯑꯕꯅꯤꯅ ꯇꯤꯡ ꯂꯥꯎꯔ ꯀꯞ ꯇꯥꯕꯅꯤ ꯅꯪ ꯁꯥꯏ ꯌꯥꯝꯅ ꯁꯥꯏꯁꯦ ꯐꯥꯒꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯀꯨꯂꯔ ꯊꯥꯕꯗꯣ ꯃꯈꯣꯟ ꯇꯥꯔꯣ ꯑꯥꯔꯃꯤꯗꯒꯤ ꯄꯣꯊꯥꯔꯕꯣ ꯍꯥꯏꯔꯒ ꯍꯥꯏ ꯄꯣꯊꯥꯗꯣꯔꯦ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦ ꯃꯥ ꯄꯣꯊꯥꯒꯗꯕ ꯄꯨꯡꯄꯣꯛ ꯄꯣꯊꯥꯒꯗꯕ ꯈꯨꯝꯗꯦ ꯍꯥꯏꯁꯤꯗꯤ ꯈꯨꯝꯃꯦ ꯆꯦ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯣ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯁꯥꯎꯗ꯭ꯔꯤꯀꯣ ꯍꯟꯗꯛꯇꯤ ꯅꯦꯒꯦꯇꯤꯞ ꯂꯥꯛꯄꯗ ꯍꯥꯏ ꯁꯥꯎꯕ ꯇꯜꯂꯦꯗ ꯁꯥꯎꯔ ꯁꯛ ꯌꯥꯝ ꯊꯤꯖꯜꯂꯦ ꯏꯇꯩꯃꯒ ꯕ꯭ꯔꯣꯒꯁꯦ ꯒꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯕ꯭ꯔꯣꯒꯒꯤ ꯆꯍꯤ ꯕ꯭ꯔꯣꯒꯒꯤ ꯍꯥꯏꯒꯗꯕꯁꯦ ꯕ꯭ꯔꯣꯒꯁꯦ ꯍꯥꯏ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯕ꯭ꯔꯣꯒꯁꯦ ꯒꯁꯦ ꯒꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯗꯤ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯇꯥꯃꯣꯁꯦ ꯀꯞꯍꯟꯕꯤ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯇꯧꯔꯛꯑꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯅꯤꯇꯣꯝꯕꯤ ꯍꯥꯔꯠ ꯃꯌꯥꯝ ꯊꯥꯗꯣꯔꯛꯑꯦ ꯏꯌꯥꯝꯕ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯁꯤ ꯀꯤ ꯑꯥꯎꯠ ꯑꯣꯏꯌꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯁꯤ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯕꯅꯦ ꯀꯤꯌꯨꯠꯅ ꯏꯔꯛꯄꯩꯅꯦ ꯁꯄꯦꯂꯤꯡꯗꯣ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯑꯩ ꯀ꯭ꯂꯥꯁ 1ꯅ ꯄꯥꯕ ꯃꯥꯜꯂꯦꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩ ꯌꯥꯝ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯔꯦꯗ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔ ꯑꯗꯨ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯐ꯭ꯔꯦꯟ ꯍꯥꯏ ꯀꯥꯏꯅ ꯃꯩ ꯆꯥꯛꯈꯤꯕꯅ ꯀꯥꯏꯅꯕꯕꯨ ꯀꯤꯔꯤꯕ ꯊꯃꯣꯏꯅꯤ ꯈꯪꯍꯧꯗꯅ ꯇꯠꯈ꯭ꯔꯦ ꯃꯔꯤꯁꯦ ꯁꯝꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯄꯨꯟꯁꯤ ꯑꯗꯨꯝ ꯇꯜꯂꯦꯕ ꯅꯪꯁꯦ ꯌꯥꯝꯅ ꯃꯥꯏꯛ ꯄꯥꯏꯔꯒ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗ꯭ꯔꯕ ꯋꯥꯖꯔꯝꯂꯣꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯨꯕꯩꯔ ꯈꯪꯗꯦ ꯈꯣꯟꯁꯦ ꯂꯣꯏꯅꯃꯛ ꯁꯤꯔꯦ ꯌꯥꯗ꯭ꯔꯦ ꯏꯅꯝꯃꯒꯤ ꯌꯨ ꯉꯥꯎꯕꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯦꯡꯀꯤ ꯊꯛꯄ꯭ꯔꯣ ꯍꯥꯏꯌꯦ ꯃꯔꯛ ꯃꯔꯛꯇ ꯊꯛꯑꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒ ꯁꯦꯠ ꯁꯣꯡ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯇꯠꯇꯅ ꯂꯦꯞꯂꯔꯤꯕ ꯏꯃꯥꯡꯁꯤꯗ ꯅꯪꯇꯅ ꯍꯥꯏꯕ꯭ꯔꯣ ꯅꯪꯇꯅ ꯃꯪꯂꯥꯜꯂ ꯇꯥꯏꯕꯪꯂ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯊꯦꯡꯛ ꯌꯨ ꯑꯩꯌꯥ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜꯒ ꯅꯣꯔꯃꯦꯜ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯊꯦꯡꯛ ꯌꯨ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯊꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯏ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯕ ꯅꯨꯡꯊꯤꯟ ꯆꯥꯔꯦ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯦ
ꯊꯨꯟ ꯍꯥꯏꯗꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯍꯥ ꯑꯃꯨꯛꯇ ꯊꯝꯕꯤꯔꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯑꯗꯨꯗꯣ ꯐꯔꯗꯤꯅꯦꯟ ꯌꯣꯌꯣꯅ ꯍꯥꯏꯕ ꯃꯈꯣꯟꯗꯣ ꯃꯥꯜꯂꯦ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯑꯗꯨꯏꯗꯤ come to the point ꯇꯧꯕꯗꯣ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯏꯇꯩꯃ ꯑꯅꯤꯁꯦ ꯎꯔꯒ ꯅꯨꯄꯤꯒ ꯊꯤꯅꯤꯡꯉꯦꯀꯣ ꯍꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕ ꯌꯥꯗꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯉꯟꯅ ꯊꯤꯕ ꯋꯥꯏ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯝ ꯅꯨꯄꯥ ꯑꯗꯨꯝ ꯁꯦꯅꯤꯌꯔ ꯑꯣꯏꯕꯗ ꯄꯥꯟꯕꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯉꯥꯡꯅ ꯅꯨꯄꯤ ꯊꯤꯕꯗꯤ ꯋꯥꯏ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯅ ꯊꯥꯡꯒꯠꯇꯣꯏꯅꯤꯅꯀꯣ ꯍꯣꯏ ꯅꯨꯄꯤꯒꯕꯨꯗꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯩ ꯍꯥꯏꯔꯒꯁꯨ ꯑꯅꯝꯕꯅꯗꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯍꯣꯠꯅꯩꯗꯅꯀꯣ ꯑꯗꯨꯅ ꯅꯨꯄꯥꯅ ꯋꯥꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯟꯕ ꯑꯗꯩ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯂꯩꯇꯥꯔꯗꯤ ꯊꯤꯖꯤꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯣ ꯃꯥ ꯏꯁꯩ ꯐꯖꯅ ꯁꯛꯂꯛꯑꯣ ꯍꯥꯏꯔꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩ ꯈꯣꯟꯁꯦ ꯍꯧꯖꯤꯛꯁꯦ ꯋꯥ ꯉꯁꯥꯏꯗꯒꯤ ꯁꯒꯥꯏꯈꯩ ꯅꯨꯎꯕꯒꯤꯒ ꯌꯥꯗ꯭ꯔꯦꯕ ꯏꯁꯤꯡ ꯊꯛ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯦ ꯃꯤꯅ ꯇꯞꯅ ꯁꯛꯑꯦ ꯍꯣꯏ ꯃꯥꯅ ꯀꯟꯅ ꯊꯤꯟꯖꯜꯂꯛꯑꯦ ꯀꯨꯝꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯁꯤꯗ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯅ ꯀꯔꯤ ꯑꯩ ꯇꯥꯟꯅꯔ ꯁꯛꯄꯗ ꯋꯥꯏ ꯍꯥꯏꯕ ꯅꯪꯅ ꯊꯨꯅ ꯊꯤꯟꯖꯜꯂꯛꯀꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯨꯅꯔꯛꯇꯣꯏꯅꯦ ꯏꯁꯩ ꯁꯛꯄ꯭ꯔꯣ ꯑꯩ ꯇꯞꯅ ꯊꯤꯜꯂꯤꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯤꯟꯖꯟꯒꯦ ꯑꯩꯅ ꯁꯛꯏꯕ ꯇꯣꯟꯗꯨꯗ ꯊꯤꯜꯂꯛꯑꯕ꯭ꯔꯗꯤ ꯅꯠꯇꯦꯕ ꯅꯪ ꯅꯪꯅ ꯊꯤꯡꯅꯕ ꯉꯝꯅꯕꯩꯅꯤ ꯀꯩꯅꯣ ꯁꯨꯔ ꯊꯤꯟꯖꯜꯂꯛꯑꯦ ꯌꯥꯝ ꯆꯥꯏ ꯀꯩꯅꯣ ꯁꯨꯔ ꯈꯪꯗꯤꯌꯦ ꯌꯥꯝ ꯆꯥꯏ ꯈꯨꯕꯥꯛ ꯑꯝꯗ ꯆꯥꯈ꯭ꯔꯦ ꯁꯤꯁꯇꯔ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯌꯦ ꯄꯣꯖꯤꯁꯟ ꯂꯦꯞꯆꯔꯒꯦ ꯋꯤꯁ ꯄꯤꯕꯤꯌꯣ ꯕꯦꯕꯤ ꯗꯦꯗꯤ ꯄꯣꯖꯤꯁꯟ ꯂꯦꯞꯄ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯐꯕ ꯐꯖꯕ ꯃꯥꯔꯛ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕ ꯑꯐꯕ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯕꯦꯕꯤ ꯍꯥꯏꯕꯅꯤꯅ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯁꯥꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔꯁꯦ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯍꯥꯏꯈꯤꯒꯦ ꯃꯥꯁꯦ ꯏꯕꯥꯅꯤ ꯈꯪꯅꯕꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗꯦꯗ ꯑꯩꯈꯣꯏ ꯑꯩ ꯃꯥ ꯈꯪꯅꯕꯁꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯪꯅꯈꯤꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒ ꯀꯣꯏꯅꯔꯝꯕꯗꯒꯤ ꯈꯪꯅꯈꯤꯕꯅꯦꯕ ꯑꯩꯒ ꯑꯗꯣ ꯀꯅꯥꯅ ꯍꯥꯟꯅ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯛꯈꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯍꯥꯏꯗꯦ ꯃꯥꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯔ ꯌꯥꯝ ꯆꯥꯏ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯄꯥꯈ꯭ꯔꯦꯀꯣ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯑꯦꯛꯖꯥꯝꯒꯤꯅꯣ ꯍꯥꯏ ꯕꯣꯔꯤꯁ ꯋꯥꯔꯤ ꯁꯥꯕꯩ ꯇꯥꯃꯣꯅ ꯄꯤꯔꯒ ꯇꯤꯀꯦꯠ ꯀꯛꯀꯦ ꯇꯧꯕꯗꯣ ꯍꯥꯏ ꯀꯩꯅꯣ ꯑꯣ ꯄ꯭ꯔꯦꯡꯇꯣ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯦ ꯍꯥꯏ ꯍꯧꯕꯤꯖꯝ ꯆꯤꯡꯂꯦꯟ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯒꯦ ꯑꯉꯥꯡꯗꯣ ꯌꯦꯡꯅꯤꯡꯉꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯩꯅꯣ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯐꯖꯔꯀꯥꯟꯗ ꯏꯁꯩ ꯇꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯖꯦꯅꯤꯕꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯈꯪꯗꯦ ꯃꯣꯏ ꯑꯅꯤ ꯈꯪꯅꯕꯗꯣ ꯍꯥꯏ ꯀꯥꯟꯇ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯔꯥꯁ ꯑꯦꯂꯥꯡꯕꯝ ꯔꯥꯁ ꯅꯣꯡꯊꯣꯝꯖꯝ ꯍꯥꯏꯕ ꯀꯩꯕ ꯔꯥꯁ ꯅꯣꯡꯊꯣꯝꯕꯝꯅ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ ꯀꯥꯟꯇ ꯑꯣꯀ꯭ꯔꯝ ꯄ꯭ꯂꯤꯖ ꯄꯨꯠ ꯏꯠ ꯇꯨꯒꯦꯗꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯕꯣꯏꯁ ꯑꯦꯟ ꯒꯔꯜꯁ ꯑꯁ ꯍꯩꯇꯦꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯈꯔ ꯑꯝꯇ ꯇꯝꯃꯛꯈꯤꯒꯦ ꯑꯣꯟꯊꯣꯛꯄ ꯂꯞ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯑꯁꯦꯡꯀꯤꯀꯣ ꯑꯩꯒꯅꯦ ꯃꯥꯒꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯔꯝꯕꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯛꯁꯦ ꯑꯔꯩꯕꯤ ꯊꯥꯛꯇ ꯇꯥꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ 101%ꯗ
ꯇꯥꯈꯠꯀꯗꯧꯗꯨꯅ 100% ꯇꯥꯈꯠꯂꯛꯄ ꯑꯦꯔꯥ ꯑꯗꯨꯗꯤꯅ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯒꯤꯀꯣ ꯃꯥꯁꯨ ꯁꯥꯎꯕ ꯑꯩꯁꯨ ꯁꯥꯎꯕ ꯗꯨꯀꯥꯟꯗ 이반이제 마가 강나부대기 이반이 티나버네바 아다 티나버두다 ꯈꯝꯕꯜꯂꯤꯅꯦꯅ ꯃꯔꯝ ꯆꯥꯗꯅ ꯁꯨꯝ ꯈꯝꯕꯟꯁꯤꯜꯂꯛꯄ ꯑꯗꯩ ꯈꯝꯕꯟꯁꯤꯜꯂꯛꯄꯗꯩꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯈꯝꯕꯟꯕ ꯃꯥꯜꯂꯦꯅ ꯏꯕꯥꯅꯤꯁꯤ ꯁꯥꯎꯅꯤꯡꯗꯅꯅꯦ ꯀꯣꯏꯅꯕ ꯁꯥꯁꯦꯅ ꯁꯥꯕꯗꯒꯤ ꯑꯗꯨꯝ ꯀꯣꯏꯅꯈꯤꯕꯅꯦꯕ ꯑꯩꯅ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯤꯗꯤ ꯂꯩꯊꯣꯛꯀꯦ ꯂꯩꯊꯣꯛꯄ ꯑꯩꯅ ꯃꯁꯛꯁꯨ ꯐꯖꯩ ꯁꯤꯗꯤ ꯀꯩꯗꯧꯔꯨꯒꯅꯣꯅ ꯂꯩꯊꯣꯛꯄꯅꯦꯅ ꯕ꯭ꯔꯣꯅ 이때이마 마누라가 아무튼 kapꯊꯣꯔꯛꯑꯣ ꯍꯥꯏꯗꯤ ꯀꯞꯄꯗꯤ ꯉꯝꯃꯔꯣꯏ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯅꯣꯛꯏꯅꯦ ꯇꯧꯕꯗꯣ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ 이때이마 ꯀ꯭ꯔꯤꯁꯅ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯑꯣꯏꯕꯤꯔꯣ ꯑꯩꯒꯤ ꯍꯥꯏꯕ꯭ꯔꯣ ꯍꯩꯇꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨ ꯈꯛ ꯃꯀꯣꯛꯇꯨꯒꯤ ꯃꯀꯣꯛ ꯈꯛ ꯍꯩ ꯊꯥꯔꯝꯕꯅꯦ ꯀꯥꯎꯈ꯭ꯔꯦ ꯉꯥꯏꯈꯣ ꯑꯁ ꯀꯥꯎꯈ꯭ꯔꯦ ꯃꯗꯨ ꯏꯁꯩꯗꯣ ꯁꯥꯎꯕꯤꯔꯅꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯪ ꯅꯃꯥꯟꯅꯕꯤꯅ ꯇꯥꯔꯗꯤ ꯍꯔꯥꯎꯔꯅꯤꯒ ꯍꯥꯏꯁꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄ ꯑꯗꯨꯀꯥꯟꯗꯀꯣ ꯃꯥꯁꯨ ꯅꯨꯄꯥ ꯀꯣꯏꯌꯦꯕꯀꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯀꯣꯏꯕ ꯑꯩꯉꯣꯟꯗ ꯄ꯭ꯂꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯅꯦ ꯃꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨꯀꯥꯟꯗ ꯌꯥꯝ ꯄꯪꯖꯕ ꯄꯪꯕ ꯃꯥꯅ ꯅꯠꯇꯦꯍꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯩꯅꯦ ꯍꯣꯏ ꯌꯥꯝꯅ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯗꯣ ꯌꯥꯝ ꯆꯝꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯁꯨ ꯂꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯀꯛꯆꯤꯡꯗꯒꯤꯀꯣ ꯑꯗꯨꯒ ꯏꯕꯥꯅꯤꯁꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯒ ꯈꯪꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯃꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯑꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒꯁꯨ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯈꯪꯅꯔꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯗꯤ ꯃꯥꯅ ꯅꯨꯡꯁꯤꯅꯗꯕꯤꯗ ꯌꯨꯁ ꯇꯧꯕꯅꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯥꯡꯗ ꯌꯨꯁ ꯇꯧꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯋꯥꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁ ꯋꯥꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯐꯣꯟ ꯂꯩꯔꯤꯗꯨꯗꯤ ꯑꯣꯏꯔꯀꯥꯟꯗꯀꯣ ꯐꯣꯟꯒ ꯂꯩꯕꯤꯗꯅ ꯌꯥꯝ ꯇꯧꯕꯅꯦꯕꯀꯣ ꯃꯥꯅ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯍꯟꯅꯤꯡꯕꯗꯣ ꯑꯗꯨ ꯇꯧꯕꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯟꯅꯒ ꯈꯟꯖꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅꯒ ꯂꯥꯟꯅꯒ ꯃꯌꯥꯝꯒ ꯈꯜꯂꯒꯀꯣ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯦꯕ ꯑꯩꯒ ꯑꯗ ꯑꯁ ꯑꯩꯉꯣꯟꯗꯒ ꯂꯥꯟꯅꯒ ꯍꯦꯛꯇ ꯈꯟꯖꯤꯜꯂꯒ ꯃꯃꯥꯒ ꯌꯥꯎꯔꯒꯀꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯕ꯭ꯂꯦꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯍꯦꯔꯥ ꯃꯋꯥ ꯂꯧꯗꯦꯅ ꯑꯩꯅ ꯅꯩꯈꯥꯏꯕꯅꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤ ꯐꯥꯔꯒ ꯂꯧꯔꯤꯔꯣ ꯍꯥꯏ ꯅꯨꯄꯤ ꯊꯣꯛꯀꯤ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯊꯣꯛꯏ ꯍꯥꯏꯕ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯊꯣꯛꯏ ꯍꯥꯏꯕꯀꯣ ꯏꯕꯥꯏꯁꯤ ꯌꯥꯝ ꯀꯦꯠꯁꯟꯅꯩ ꯑꯝꯇ ꯐꯨꯖꯦ ꯍꯥꯏꯁꯤꯗꯤ ꯑꯦ ꯆꯪꯉꯣ ꯐꯨꯔꯣꯏ ꯀꯔꯤꯅꯣꯅꯦ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯇꯧꯕꯅꯦ ꯀꯔꯤ ꯁꯤꯗ ꯇꯧꯗꯣꯏꯅꯣ ꯈꯣꯡ ꯁꯥꯖꯤꯟꯍꯧꯔꯦ ꯑꯩꯗꯤ ꯑꯗꯨꯅꯦ ꯑꯩ ꯈꯣꯡ ꯇꯤꯡꯊꯣꯛꯏꯁꯦ ꯉꯁꯥꯏꯗꯒꯤ ꯈꯣꯡ ꯄꯪꯕ ꯅꯥꯕꯩ ꯅꯠꯇꯦꯍꯦ ꯍꯥꯏꯁꯤꯗꯤ ꯄꯪꯕ ꯅꯠꯇꯦ ꯃꯤ ꯑꯩꯗꯤ ꯊꯕꯛ ꯇꯧꯔꯕ ꯃꯤ ꯑꯃꯅꯕꯨ ꯀꯃꯥꯏꯅ ꯄꯪꯗꯣꯏꯅꯣ ꯄꯪꯕ ꯅꯠꯇꯦ ꯏꯕꯥꯏꯁꯤ ꯐꯕꯗꯣ ꯑꯦꯛꯁꯀꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯀꯞꯄꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤꯗꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯂꯩꯒꯦꯅ ꯂꯩꯊꯣꯛꯄꯅꯤ ꯋꯥꯎꯁ ꯅꯥꯏꯁ ꯗꯥꯏꯂꯣꯛ ꯑꯁꯤꯗꯤ ꯑꯩꯒ ꯃꯥꯒ ꯈꯪꯅꯗ꯭ꯔꯤꯕꯀꯣ ꯃꯥꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯁꯥꯎꯅꯕꯅꯤꯅꯀꯣ ꯃꯥꯅꯅꯦ ꯑꯩꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯗꯣ ꯗꯤꯄꯤꯗ ꯊꯝ ꯂꯩꯔꯝꯕꯅꯦ ꯑꯩꯁꯦ ꯈꯪꯕꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯥꯔꯛꯄꯗꯨꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯒ ꯇꯧꯗꯅ ꯃꯥꯅ ꯅꯥꯀꯟ ꯅꯥꯀꯟꯅ ꯉꯍꯥꯟꯋꯥꯏꯗꯤ ꯏꯗꯤꯠ ꯇꯧꯔꯒ ꯅꯥꯀꯟ ꯅꯥꯀꯟꯒ ꯁꯝꯅꯔꯒ ꯐꯣꯇꯣ ꯏꯗꯤꯠ ꯇꯧꯔꯒ ꯁꯦꯝꯕ ꯌꯥꯝ ꯇꯧꯅꯔꯝꯃꯤꯗꯅ ꯃꯔꯛ ꯑꯃ ꯑꯗ ꯃꯥꯅ ꯀꯔꯤ ꯐꯣꯇꯣꯅꯣ ꯅꯪꯅ ꯑꯗꯨꯗ ꯁꯦꯝꯕꯗꯣ ꯑꯩ ꯌꯥꯝ ꯐꯖꯕ ꯐꯣꯇꯣ ꯑꯃ ꯁꯦꯝꯕꯅꯤꯅꯦ ꯅꯪꯅ ꯕ꯭ꯂꯦꯛ ꯂꯤꯠꯄ ꯐꯣꯇꯣꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ ꯕ꯭ꯂꯦꯛ ꯂꯤꯠꯄ ꯐꯣꯇꯣꯗꯨ ꯃꯥꯅ ꯁꯦꯝꯃꯒ ꯃꯥꯏ ꯕ꯭ꯂꯦꯛ ꯂꯤꯠꯄ ꯇꯤ ꯁꯥꯔꯠ ꯕ꯭ꯂꯦꯛꯀꯤ ꯀꯩꯅꯣꯗ ꯂꯥꯡꯒꯣꯜ ꯇꯋꯥꯔꯗ ꯀꯥꯞꯄ ꯐꯣꯇꯣ ꯑꯃꯒ ꯑꯩꯒꯤ ꯕ꯭ꯂꯦꯛ ꯂꯤꯠꯄ ꯐꯣꯇꯣꯗꯨꯒ ꯇꯧꯔꯒ ꯖꯣꯏꯟ ꯇꯧꯅꯔ ꯁꯦꯝꯃꯒ ꯃꯥ ꯗꯤꯄꯤ ꯊꯝꯕꯖꯥꯠꯅꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯦꯃꯦ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯅꯕꯥꯅꯤꯃꯛ ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯇꯧꯖꯗꯦ ꯑꯩꯗꯤ ꯀꯩꯝ ꯈꯪꯖꯗꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯆꯦ ꯂꯕ ꯏꯁꯇꯣꯔꯤꯁꯤ ꯅꯤꯡꯁꯤꯡꯕꯗ ꯊꯃꯣꯏ ꯀꯥꯏ ꯐꯥꯎꯕꯤꯒꯦ ꯑꯩꯗꯤ ꯀꯩꯝ ꯐꯥꯎꯗꯦ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦ ꯏꯕꯥꯅꯤꯅꯤ ꯅꯨꯡꯁꯤꯅꯕꯁꯦꯀꯣ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯊꯥ ꯃꯈꯥꯏ ꯐꯥꯅ ꯅꯨꯡꯁꯤꯅꯈꯤꯗꯦꯕꯀꯣ ꯑꯍꯥꯟꯕ ꯎꯅꯕ ꯂꯥꯛꯄꯗ ꯑꯩꯅ ꯈꯜꯂꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦꯅ
Ichega ibaiga isai puna saklao kay mathel ironba chage chak chadre nungdangi Kay mathel ironba chage nungdangi chak chadre kay lamdanu mingna kari kaubage hai o akhoi UP da lay mingna Rojen maina Rojen aigina Geneva hi bro sister hi Geneva achikpa ahingi achikpa thabal da tawbo isai do saklao hai comment amta pabiyo ngasai dagi Tharido hai Bindia Thongnaujan sorry I uhodabay oramgani ko Umar Didia hi bro hi Haubijam Chinglen Nokhai Hauzik Lorembam Alexing bro apamba isay amta salo apamba isay amta salo tamo ai no ji Nupa phabi isai do tan binu aigi ichegu ibaina phabi ni mana phari ne ai je mana pamandana ko ai je pami pam dai ro pami pam ꯑꯩꯁꯦꯀꯣ ꯑꯁꯦꯡꯕꯩ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒꯨꯝꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕꯁꯦ ꯐꯣꯇꯣꯒꯨꯝꯕꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯕꯨꯡ ꯕꯨꯡ ꯂꯥꯎꯔꯒ ꯇꯣꯔꯣꯕꯣꯠ ꯅꯨꯡꯕꯣꯠ ꯌꯥꯝ ꯃꯥꯜꯂꯦꯗꯅꯀꯣ ꯃꯇꯝꯗꯨꯗ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯌꯥꯝ ꯄꯥꯝꯈꯤꯕꯅꯦ ꯑꯩꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯅ ꯂꯧꯈꯤꯕꯅꯦ ꯑꯩꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯔꯣ ꯉꯥꯏꯈꯨꯑꯣ ꯍꯥꯟꯅ ꯍꯥꯏꯔꯣ ꯆꯨꯝꯃꯤ ꯅꯪꯁꯨ ꯑꯩꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯀꯥꯟꯗ ꯅꯪꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯉꯥꯎꯈꯤꯗꯨꯅꯤ ꯍꯣꯏ ꯑꯩꯁꯨ ꯉꯥꯎꯕꯩ ꯂꯩꯔꯤꯅꯤ ꯀꯩ ꯉꯥꯎꯗ꯭ꯔꯗꯤ ꯂꯩꯔꯀꯥꯟꯗ ꯉꯥꯎꯕꯩ ꯂꯩꯔꯛꯏꯅꯤ ꯉꯥꯎꯗ꯭ꯔꯗꯤ ꯂꯩꯔꯣꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯜꯂꯛꯆꯩ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯄꯥꯝꯃꯤ ꯄꯥꯝꯃꯤ ꯍꯥꯏꯅꯦ ꯑꯩꯁꯨ ꯅꯣꯏ ꯇꯥꯃꯣꯅ ꯄꯥꯝꯃꯤꯍꯦ ꯒꯥꯏꯁꯤꯅꯦ ꯑꯦ ꯏꯅꯝꯃꯅꯤꯅꯦ ꯁꯤꯗꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯅꯝꯃ ꯁꯣꯐꯤꯌꯥ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯕꯨꯡ ꯑꯩꯈꯣꯏ ꯃꯥꯃꯣ ꯁꯥꯃꯨꯗꯣ ꯑꯩꯈꯣꯏ ꯃꯥꯃꯣ ꯁꯥꯃꯨꯗꯤ ꯅꯪ ꯎꯗ꯭ꯔꯤ ꯃꯥꯃꯣ ꯁꯥꯃꯨꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯃꯣ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯃꯥꯃꯣ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯅꯃꯁꯇꯦ ꯇꯧꯔꯣ ꯑꯩ ꯉꯁꯥꯏꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕꯈꯩ ꯅꯃꯁꯇꯦ ꯂꯣꯏ ꯇꯧꯏꯗꯨꯅꯤ इन्हें मन नमस्ते तोड़लो इचे आएगा तो इचे नमस्ते ये बहुत टंकाई ना नमस्ते तो इसी माँ करी बात था अरे तो करी ना पाए तो इसी काई जैसे बात माँ करी गुम्बम चारी तो इन्हीं ना माँ wow nice song thank you तेरे मेरे होठों पे छपी रहो लता मंगेशकर की तो तेरे मेरे होठों पे आई है ती तो इचे ना इबाई फाबने हाय ब खक यारो यार ब्रो आई खंग ब्रो हाय उमर दीदिया जे खंग ब्रा ये जाम फजई चे थैंक यू ओजाना लोखिदोरबो हाय ओइजना लौखिब्रो हाय याम ठीक ओइजना लौगिबने आई था मखाय फा खंगनरते मागा अदा माजे यामना आइजे याम ओइजना लौगिबने माना कइगिनो हायदा पैसा याम चंगक्तबने माना आई कोइबा दगी आई लौगिबे मता लुपा 5,000 फा चंगमोय अस याम होंगना पंग्रमनिदा आइजे मान आई होमा याय फरे आई इना मचाक चारबो How I nice boys, thank you. Wow, very nice song. Itaima, thank you. Tumbaga poktre ise yam nungsiye. Thank you. Bro chara bro hi ina madada precious iron irom. Nakhoi ani se nong mada kaya ti unaba phangge che as sung phang de thama khai dum lebdo ma suti tholek pane hai bako adukanda thama khai am lebdo anirak tanglo kainum una mal anirak subal da chen bane duga
मीठे मीठे गीत मितवा आगे आगे चले हम पीछे पीछे गीत मितवा कोई ना मन मखा ताराई जी दी पीछे मखा prank tau से इचे इबाइदा इतै मनुष्यबी thank you इतै मनुष्यबी thank you हाउ ꯃꯌꯥꯝ तुमनिंग्रे ꯁꯤꯗꯅꯦ ꯃꯥꯅ ꯉꯥꯎꯔ ꯂꯩꯈ꯭ꯔꯤꯁꯦ ꯑꯗꯨ ꯀꯥꯟꯗ ꯅꯁꯛ ꯐꯖꯔꯤꯕ ꯑꯁꯦꯡꯒꯤ ꯌꯥꯝ ꯊꯤ ꯑꯉꯥꯡ ꯄꯥꯔꯝꯕꯅꯤ ꯍꯣꯏ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯒ ꯃꯥꯜꯂꯤ ꯑꯗꯨ ꯀꯥꯟꯗꯀꯣ ꯄꯥꯔꯤꯕ ꯑꯗꯩ ꯅꯪ ꯃꯥꯅꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒ ꯇꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯒ ꯃꯥꯜꯂꯒꯀꯣ ꯃꯁꯥ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯒ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯀꯥꯟꯗ ꯃꯤꯅꯗꯤ ꯑꯩꯁꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯃꯥꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯏꯔꯣꯝ ꯖꯦꯠꯂꯤ ꯏꯔꯣꯝ ꯍꯥꯏꯌꯦ ꯄꯥꯒꯦ ꯑꯩ ꯎꯍꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯆꯦ ꯅꯣꯏ ꯌꯦꯡꯕꯁꯦ ꯍꯥꯏꯕ꯭ꯔꯣꯒꯤ ꯑꯦꯛꯁ ꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯁꯛꯂꯛꯑꯣ ꯍꯥꯏ ꯅꯣꯏ ꯑꯦꯛꯁꯇ ꯗꯦꯗꯤꯀꯦꯠ ꯇꯧꯔ ꯏꯁꯩ ꯑꯝꯇ ꯁꯛꯊꯔꯛꯑꯣ ꯑꯩ ꯏꯁꯩ ꯍꯩꯇꯦꯗ ꯅꯣꯏ ꯑꯦꯛꯁꯇꯣ ꯅꯤꯡꯁꯤꯡꯉ ꯄꯛꯁꯛꯇ ꯁꯛꯎꯁꯦ ꯁꯤ ꯁꯛꯂꯛꯑꯣꯃꯦ ꯀꯩꯒꯤꯅꯣ ꯁꯛꯂꯛꯑꯣꯕ ꯏꯁꯩ ꯍꯩꯇꯦ ꯍꯥꯏꯕ ꯑꯩ ꯅꯪꯅ ꯐꯣꯇꯣ ꯎꯠꯇꯣꯏ ꯇꯩꯗꯣ ꯈꯪꯉꯦ ꯐꯣꯇꯣ ꯐꯖꯕ ꯈꯟ ꯈꯟꯗꯅ ꯎꯠ ꯂꯩꯔꯦ ꯃꯥꯅ ꯍꯋꯥꯏ ꯐꯖꯔꯤꯉꯩ ꯐꯣꯇꯣ ꯎꯠꯇꯅ ꯂꯩꯔꯦꯕ ꯅꯪ ꯐꯖꯕꯅꯤ ꯅꯣꯏ ꯑꯦꯛꯁꯇꯣ ꯅꯤꯡꯁꯤꯡꯉ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯁꯩ ꯑꯩ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯈꯅꯥꯎꯁꯦ ꯏꯁꯤꯡ ꯀꯔꯤꯕ ꯅꯪꯒꯤ ꯑꯦꯛꯁꯀꯤ ꯏꯁꯩ ꯆꯥꯅꯕ ꯑꯝꯇ ꯁꯛꯂꯛꯀꯦ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟꯁꯤꯜꯂꯣ ꯑꯩ ꯒꯦꯝ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦ ꯏꯁ ꯁꯤꯌꯥꯔ ꯇꯧꯔꯛꯑꯦ ꯌꯥꯝ ꯗꯤꯃꯥꯟꯗꯥꯔꯤꯔꯕ ꯄꯤꯔꯛꯑꯣ ꯀꯣꯟꯅ ꯁꯥꯟꯅꯧ ꯄꯤꯔꯛꯑꯣ ꯀꯣꯟꯅ ꯁꯥꯟꯅꯧ ꯍꯥꯏꯕ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯩꯗꯤ ꯈꯣꯏꯗꯧ ꯁꯧꯅꯤꯡꯉꯛꯑꯅꯤ ꯄꯤꯔꯛꯑꯣ ꯀꯔꯤ ꯒꯦꯝꯅꯣ ꯁꯥꯟꯅꯗꯣꯏꯕꯣ ꯒꯦꯝ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯁꯤ ꯑꯗꯨ ꯐꯣꯟꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣꯕ ꯀꯩꯁꯨ ꯇꯧꯗꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯕ꯭ꯔꯣꯗꯨ ꯍꯥꯏ ꯏꯁꯩ ꯁꯛꯂꯨ ꯃꯤꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯏꯁꯩ ꯁꯛꯅꯤꯡ ꯐꯣꯟꯁꯨ ꯌꯥꯗ ꯁꯛꯏꯁꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯍꯩꯁ ꯏꯅꯝꯃ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯨꯝ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯀꯔꯤꯅꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯛꯀꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯛꯂꯛꯑꯣ ꯏꯁꯩ ꯁꯛ ꯁꯤ ꯏꯕꯥꯅꯤ ꯏꯅꯝꯃꯅ ꯁꯛꯃꯤꯟꯅꯁꯦ ꯈꯜꯂꯛꯄꯅꯦ ꯁꯤ ꯏꯁꯩꯁꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯈꯣꯟ ꯆꯤꯡꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯌꯥ ꯑꯩꯕꯨ ꯀꯃꯦꯟꯇꯨ ꯄꯣꯊꯥꯁꯤꯒꯦ ꯃꯈꯥꯗ ꯊꯝꯈꯤꯅꯨ ꯍꯥꯏꯁꯤꯅꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯗꯨꯡ 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 ꯗꯤ ꯅꯤꯡꯁꯤꯡꯗꯨꯅ ꯇ ꯗꯨꯡ ꯗꯨꯡ ꯗꯤ ꯂꯩꯔꯦ ꯃꯤꯀꯨꯞ ꯃꯤꯀꯨꯞ ꯑꯃ ꯑꯃ ꯅꯪꯕꯨ ꯅꯪꯕꯨ ꯀꯥꯎꯒꯦ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯔꯥꯎꯟ ꯈꯨꯀꯥꯎ ꯀꯤꯛ ꯌꯦꯡꯉꯣꯕꯀꯣ ꯁꯤꯁꯤꯅꯦꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯑꯩꯅ ꯌꯦꯡꯉꯨꯁꯦ ꯀꯃꯥꯏꯅ ꯀꯥꯎꯒꯦ ꯑꯈꯨꯜꯂꯛꯄ ꯂꯩ ꯍꯥꯏꯗꯤ ꯀꯩ ꯂꯣꯟꯅꯣ ꯑꯗꯨꯕꯣ ꯈꯪꯗꯦ ꯐꯤꯌꯥꯔꯋꯦꯜ ꯄꯥꯔꯇꯤꯗꯣ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯩꯔꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯨꯝ ꯀꯩꯅꯣ ꯇꯧ ꯊꯣꯛꯄꯩꯅꯦ ꯌꯨꯝ ꯊꯣꯛꯂꯛꯄꯒꯤ ꯀꯦꯟꯁꯦꯜ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯄꯒꯤ ꯑꯌꯥ ꯑꯦ ꯀꯃꯦꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯅꯨ ꯍꯥꯏꯁꯤꯗꯤ ꯉꯁꯤꯗꯒꯤ ꯏꯁꯩ ꯈꯟꯖꯕꯅꯤ ꯄꯥꯕꯤꯗꯦ ꯍꯥꯏꯁꯤꯗꯤ ꯀꯩ ꯏꯁꯩꯅꯣ ꯏꯁꯩ ꯈꯟꯖꯕ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯏꯇꯩꯃ ꯅꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯒ ꯏꯇꯩꯃꯒ ꯃꯥꯟꯅꯔꯒ ꯑꯝꯇ ꯅꯣꯛꯊꯣꯔꯛꯑꯣ ꯍꯥꯏ ꯔꯦꯗꯤ 1 2 3 ꯅꯥꯏꯁ ꯕꯣꯏꯁ ꯊꯦꯡꯀ꯭ꯌꯨ ꯍꯣ ꯕ꯭ꯔꯣ ꯍꯣ ꯏꯇꯩꯃ ꯍꯥꯏ ꯍꯥꯎ ꯃꯌꯥꯝ ꯋꯦꯜꯀꯝ ꯅꯥꯏꯠ ꯁꯤꯜꯂꯁꯦ ꯍꯥꯏꯁꯤꯗꯤ ꯅꯥꯏꯠ ꯁꯤꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯏꯁꯩ ꯁꯛꯑꯒ ꯑꯗꯨꯝ ꯂꯩꯔꯅꯨ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯏꯇꯩꯃꯅ ꯅ ꯒꯨꯝ ꯍꯟꯒꯅꯨ ꯍꯥꯏꯁꯤ ꯀꯩꯅꯣ ꯅ ꯒꯨꯝ ꯍꯟꯒꯅꯨ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯕꯤꯅꯥꯁ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯀꯩꯅꯣ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯕꯕꯦꯒꯤ ꯄꯨꯡ ꯃꯥꯡꯉꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯄꯥꯏꯕꯤꯗꯦ ꯀꯩꯅꯣ ꯕꯕꯥꯔꯦ
Babare pungmang mangi tawse pasu pabidi hajidi pari jidi x ningsinglakpa ngaktaro sai sibu haji sungning ningjing ni x nunga ningjang ya pote de kai kana hangthi khaning ningjang isai sa e comment paroi khang bodudi khak yaroi comment na comment isai khak manawa yaroi RJ couple on fire thank you 제 프리파이어 사나지 에 사나지 이제 사나이에 프리파이어 제 농시 비만에 사나는데 야 팠던 누바네세 프리파이어 ям 누가 민가 하이랍가는 만 꾸이레 똑한바 타모나 타벌 드럼 틸라 오 이따이 마나 타벌 종한지 아이씨 야멘다로 해드리 아이 타벌 종은 ям 짜드는 종은 고민네 빠드라 하이나 sister hoise kailamda leino UP da taima kanam para anu singju mukbang taro oche taro ke akhoi kano ni lai dai ne khoi ge akhoi singju ga uti ga taro ga manipur gi injang akta char ga mukbang taro ke na tarom bane amanabu free phare phagi Habagi RJ couple channel laini. Thank you so much Pariba Mido. Iche ID nang kange da busu da kange da busu hoi da kai hai nu khang ai ko ngau re. Lakpada adum ui haji. Oh adum ui hai ba. Oh thank you ID thar oh hai hoi PUBG oina sanasi kuire sanai da PUBG ga do PUBG yaw aina mobile legends sanai aina free fire sanai do aina le aina ne ko kaino to bugi voice on to raga mayang macha ga pusa sanabagi man chawr le pan comment amta pabide haji lorem bam alexing aina sa ID pa ji lapsan umma ai comment do adum kali do kai gino ai phuge to bai wang male bro se blog tauba matamda yam chamme hai yam chamman na champut ola bane ma itai ma bro ga khangarap da kaya subano ako thirakige quite fast agi quite digi fast lap to khongjom second lap yari po third lap love Sinjamai 5 love Wangkai 6 love yang khai thoi su ba Mayam bada ta bane ma last wai ta bane ba kaya sum no kaw ba yam ka asnu pa pon khang na re gya men ta de ba no me ni ga phang na ko ni khang ra ko no pa su lai ne mai lai na ngi tha ma khang ni trang ani khang na ga ni lai je hagi ro nu mi ni khang na ba mi ju nu pa na te ga hai no bo nu sina nu mi ni ga si am sang ro ma tam hi che dada kai mathel charage live torome akhoi nga si nung din do na chare chak to yen thong ne nung dang di cha dre akhoi ai comment du kan kang khada thang khramo big bilkis sara ado itai da umuro khara yam salaga prank tause singju do itai gi reaction yengje na ha loi hai do re yaroi da dudi yaroi kai no bro se live streaming da bro anauba gi fibam da lai se bora no gi fibam da lai mi je masagi ne he ga ibai che je lap kaudre masing thi lai re sidi numilai gi live ni mayam koi do ya koi ga lai do bam da lai raga kaina isai am lai da ne koi do ya koi lai do bam da lai raga ama tap ta gi kaino am lai gi do sai ma karino ai comment para oi hari boy jidi umar didia pa jidi o jidi angang lai ro no ani lai re tinku
Tamo amukta kauro prank ta kaubado fajai tamo. 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 Tamo itai ma do amta sit lo khara kanna. Sila kalo. Kaino ne. Ngawi ne. Naya khubi chapa yam na bane mai khubi jam chaw ne. Karino torisibu comment to thabal on ground jong jong na chakre. Ai ngona lak pa dun ni pare je kai nu khang di. Bro amuk pahalo sister please aseng mo ware. Try your breath. Bro amuk pahalo sister right. Yo. Spider. Tamo bro mo osler ko. Yam nungsiye na hair dagi angang nupa school kai tamge kapchingda nuani lo mo chahi kya surage karam ba chahi da lo ge kui ge khoi lo ba angang bok da chahi tara phare makhadi loiwe adai di iche se x masing thi bada khutsa ga the e yam man de na yam man da na hai di khongsa su yaw kani ko ai de khongsa khutsa loi hele ma adani mani malage ti ba khomje ibai itai magi comment sereng ontho ije ontho aje je hayai aduju yai mani malage type ta mai to je iche de hai no iche aigi comment du kai jakhage hai Muhammad Arif hai bro chain nungsiradi amta khubiyu nungsiradi khunu kai legre bro na comment pari ban na ite mase bro gi kaya subada no pe na amta haido o bro kai jidi ai di nae tamo ite mado mana lay thalo tamo Na nang oh Ni na ni. to di aroi ne mana lay thalo ai sibtare ne mayam siram turan jam kan ai bo doi to we che isai taningi na hai sakpir o hai kari mathel jarage ngasai nungthin yen thong ma chare koire ta khidaba saye kambiyo do marak ta amu ki ta ro kai no hai saye kambiyo to ro marak ta tausi che da yam hen yam kan sipi gan no che na bu akhoi su phawe Dune. pi ga tai hai ai bunu shi be ya lai che nang se yam na nung si hai che da request amatang taujagi bai hai tawo yai isai phajaba amkhakta sagla o angang amatang do nungaite angang nupi amaga yawan lo hai yahanji mayam gi board gi Mayam gi board gi bro gi phangbo extra rage. depend tawraga isai amta sagla o reaction yeng se hai kai mathel chap bano pro nungsi bana hai akoi je yen thonge ibai muje maro hai di tamo ite mato pakolam ta thau ising glass ang ta pur o hayo yen doine hai di ising ji lai re yam kai hai no injan ko mayam che nai hai mayam injan ganu che nai hai ba inama tamo do amta khudat lo nungsi radi hai as haure ene si jo bung nungsi bugi da tumdra bo na khoi ani tumdara bane iche do phubi no me hai yam tappe bo ati kaino maitai dress phajana selaga mukbang am ta tawira o mukbang Che to su bugi itai ko masam ai harke pada lo che. mukbang to bugi ko video khunam gi video setting to bongi camera setting to buje ibani je hai te ba ada mukbang gi video je phajau hekte ya de ba pot chai phajan tham ju ekta char oijaro mayam ojarage kromo ojarage am kayo ojarage adagi chesu itai gi masam phoida lo che hai bro se potistar hai ju kai hai no Cortesta ba khang jo marble sana trona phubiyo
ꯈꯔ ꯉꯍꯥꯟꯋꯥꯏ ꯀꯟꯅ ꯈꯨꯅꯥꯎꯕꯤꯅꯒ ꯀꯥꯞ ꯌꯥꯝ ꯁꯥꯟꯅꯔꯛꯄꯅꯤ ꯀꯣꯔꯇꯦ ꯁꯥꯟꯅꯔꯛꯄꯗ ꯕꯣꯛꯁ ꯁꯦꯞ ꯇꯧꯔꯒ ꯅꯥꯔꯝꯃꯅꯤ ꯁꯥꯟꯅꯕꯤꯗꯣ ꯈꯪꯗ꯭ꯔꯣꯁꯦ ꯃꯊꯪ ꯃꯊꯪꯒ ꯊꯝꯃꯒ ꯅꯥꯟꯕꯤꯌꯣ ꯇꯧꯕꯗꯣ ꯀꯥꯞꯄꯒ ꯅꯥꯔꯝꯃꯅꯤ ꯃꯔꯨ ꯅꯥꯟꯕꯤꯌꯣ ꯊꯣꯛꯑꯀꯥꯟꯗ ꯐꯨꯕꯤꯔꯤꯗꯣ ꯃꯔꯨ ꯍꯥꯏꯔꯦ ꯊꯣꯛꯑꯀꯥꯟꯗ ꯇꯧꯕꯗꯣ ꯂꯥꯏꯐ ꯂꯣꯏꯈꯤꯅꯨ ꯆꯦ ꯍꯥꯏꯔꯛꯑꯦ ꯃꯦꯟ ꯍꯥꯏꯔꯦ ꯅꯣꯏ ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯆꯝꯃꯦ ꯏꯇꯩꯃ ꯇꯥꯃꯣꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯞꯅ ꯐꯨꯗꯠꯂꯣ ꯍꯥꯏꯁꯤꯗꯤ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ ꯍꯥꯏ ꯁꯨ ꯊꯦꯡꯛ ꯍꯥꯏꯔꯛꯏꯁꯤꯗꯤ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯆꯦꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯅꯨ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯐꯨꯅꯕ ꯀꯩ ꯍꯥꯏꯅꯣ ꯁꯟ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯄꯨꯟꯕ ꯁꯟ ꯊꯧꯔꯤ ꯊꯗꯠꯂ ꯆꯦꯟꯈ꯭ꯔꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯌꯦꯟ ꯊꯣꯡꯉꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯣ ꯌꯥꯎꯔꯦ ꯕ꯭ꯔꯣ ꯅꯍꯥꯟ ꯆꯦꯒ ꯃꯣꯏꯔꯥꯡ ꯀꯥꯞꯊꯈꯤꯕ ꯃꯣꯏꯔꯥꯡ ꯀꯞꯊꯈꯤꯕ ꯀꯥꯞꯊꯈꯤꯕ ꯃꯥꯜꯂꯤꯗ ꯃꯥꯜꯂꯦ ꯍꯣꯏ ꯍꯥꯏꯕ ꯍꯣꯏ ꯃꯣꯏꯔꯥꯡꯗ ꯃꯣꯏꯔꯥꯡ ꯂꯥꯛꯑꯝꯃꯦ ꯆꯠꯂꯨꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯁꯥꯏ ꯁꯤꯗꯧꯔꯦ ꯁꯥꯕꯅ ꯅꯣꯏ ꯑꯗꯨꯗꯗꯤ ꯑꯁ ꯁꯤꯗ ꯈꯨꯁꯥ ꯌꯥꯝ ꯁꯥꯏ ꯑꯃꯅꯦꯕꯨ ꯁꯤꯗ ꯑꯥꯔꯖꯦ ꯀꯄꯜꯒꯤ ꯚꯤꯗꯤꯑꯣ ꯋꯥꯟꯊꯒꯦ ꯇꯧꯋꯦ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯈꯔ ꯇꯣꯏꯅ ꯕ꯭ꯂꯣꯛ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯍꯥ ꯍꯥ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕ ꯍꯥꯏꯔꯗꯤ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯊꯥꯁꯇꯨ ꯍꯥꯏꯔꯛꯑꯦ ꯇꯊꯥꯁꯇꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯐꯨꯅꯧ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯦ ꯐꯨꯅꯔ ꯐꯨꯅꯔ ꯀꯔꯤꯅꯣ ꯅꯨꯡꯁꯤꯅꯔꯛꯇꯣꯏꯅꯦ WWX ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯔꯣ WWE ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯈ꯭ꯔꯦ ꯃꯤ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯏꯇꯩꯒ ꯏꯆꯦꯒꯒ ꯆꯝꯅ ꯍꯤꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯌꯦ ꯑꯣꯏꯕꯤꯌꯨ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯕ ꯁꯛꯂꯛꯑꯗꯤ ꯑꯣꯏꯕꯤꯌꯨ ꯀꯃꯦꯟ ꯄꯥꯅꯦꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯗꯨꯅꯦ ꯀꯧꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗ꯭ꯔꯦꯅ ꯍꯥꯏ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯗꯤ ꯀꯃꯦꯟ ꯊꯦꯡꯅꯔꯁꯦ ꯑꯩꯗꯤ ꯀꯃꯦꯟ ꯏꯅꯤꯡꯗꯔꯦ ꯀꯩꯒꯤ ꯀꯩꯗꯧꯔꯒꯦ ꯕꯤꯟꯗꯤꯌꯥ ꯊꯧꯅꯥꯎꯖꯝ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯏ ꯌꯥꯎꯔꯛꯇꯕꯩꯅꯦ ꯑꯗꯨꯝ ꯑꯗꯣ ꯒꯨꯗ ꯅꯥꯏꯠ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯤꯁꯇꯔ ꯑꯗꯨꯝ ꯑꯦꯟ ꯄꯥꯏꯌꯦꯕ ꯕ꯭ꯔꯗꯔ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯄꯥꯁꯨ ꯗ꯭ꯔꯤꯝ ꯄꯥꯕꯤꯗꯦ ꯍꯥꯏꯁꯤꯗꯤ ꯕꯤꯟꯗꯤꯌꯥꯅ ꯄꯥꯁꯨ ꯄꯥꯕꯤꯗꯦꯅ ꯍꯥꯏ ꯄꯥꯏꯌꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯤ ꯄꯥꯏꯌꯦ ꯕ꯭ꯔꯣ ꯏꯁꯩ ꯑꯃꯠꯇꯗꯤ ꯁꯛꯂꯛꯑꯣ ꯍꯥꯏ ꯅꯪ ꯁꯛꯂꯛꯑꯣ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯇꯥꯗꯩ ꯀꯩꯅꯣ ꯏꯇꯩꯃ ꯋꯥꯉꯥꯡ ꯍꯩꯇꯦ ꯁꯥꯎꯕꯤꯅꯨ ꯊꯧꯒꯜꯂꯣꯟ ꯈꯪꯗꯦ ꯉꯥꯛꯄꯤꯌꯨ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯩ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯇꯥꯗꯩ ꯀꯩꯅꯣ ꯏꯇꯩꯃ ꯄꯥꯔꯛꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦ ꯈꯣꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯌꯨꯄꯤꯗ ꯂꯩ ꯆꯦ ꯌꯨꯄꯤꯗ ꯀꯩ ꯂꯝꯗꯩꯅꯣ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯆꯦ ꯏꯁꯩ ꯁꯨꯝ ꯇꯥꯅꯤꯡꯉꯦ ꯆꯦ ꯍꯥꯏ ꯎꯗꯕ ꯀꯨꯏꯔꯦ ꯆꯤꯆꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕ ꯊꯣꯛꯂꯛꯇ꯭ꯔꯤ ꯆꯦꯅ ꯏꯇꯩꯗ ꯍꯥꯏꯕ ꯌꯨ ꯊꯛꯑꯒ ꯊꯛꯄ ꯁꯥꯔꯒ ꯇꯧꯕ ꯄ꯭ꯔꯦꯡꯛꯇꯣ ꯑꯩꯗꯤ ꯏꯇꯩꯗꯤ ꯀꯩ ꯐꯥꯎꯒꯦ ꯍꯥꯏ ꯀꯩꯝ ꯐꯥꯎꯗꯦ ꯀꯩꯝ ꯕ꯭ꯔꯣ ꯐꯥꯎꯗꯦ ꯏꯁꯩ ꯑꯝꯇꯗꯤ ꯁꯛꯂꯣ ꯄꯥꯈ꯭ꯔꯦ ꯅꯣꯏ ꯆꯤꯛꯀꯟ ꯇꯨꯝꯅꯤꯡꯈꯠꯂꯛꯑꯦ ꯅꯣꯏ ꯆꯤꯛꯀꯟ ꯊꯣꯡꯕ ꯌꯥꯝ ꯆꯥꯏꯀꯣ ꯅꯍꯥꯟ ꯂꯥꯏꯐꯇꯁꯨ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯍꯥꯏ ꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯃꯟꯈ꯭ꯔꯦꯀꯣ ꯍꯥꯏ ꯅꯣꯏ ꯈꯠꯂꯦ ꯆꯦ ꯑꯗꯨꯅ ꯏꯟꯖꯥꯡꯁꯦꯀꯣ ꯆꯥꯅꯤꯡꯕꯁꯦ ꯏꯇꯩꯅ ꯀꯌꯥ ꯑꯝꯇ ꯑꯣꯏꯗꯕ ꯐꯨꯕꯗ ꯁꯥꯕꯅꯤꯅ ꯏꯆꯦ ꯐꯨꯔꯛꯄꯗ ꯑꯩ ꯄꯥꯔꯛꯀꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯁꯩ ꯁꯨꯝ ꯇꯥꯅꯤꯡꯉꯦ ꯆꯦ ꯏꯆꯦ ꯈꯣꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯌꯨꯄꯤꯗ ꯆꯦ ꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯅꯣꯏ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯗꯨ ꯄꯥꯈ꯭ꯔꯦꯀꯣ ꯏꯆꯦ ꯑꯩꯅ ꯄꯨꯔꯛꯄ ꯀꯩꯅꯣ ꯏꯆꯦ ꯐꯨꯔꯛꯄꯗ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯨ ꯏꯇꯩꯅ ꯐꯨꯔꯛꯄꯗ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯨ ꯍꯥꯏꯕ ꯏꯆꯦ ꯆꯝꯃꯤ ꯏꯕꯥꯏꯒ ꯏꯇꯩꯒꯁꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ 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 ꯇꯨꯝꯃꯒꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ ꯕꯥꯏ ꯇꯨꯝꯃꯁꯦ ꯕꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯇꯨꯝꯃꯁꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯇꯨꯝꯃꯁꯤ ꯆꯦ ꯊꯦꯡꯉꯦ ꯄꯨꯡ ꯕꯥꯔꯣ ꯗꯗꯥꯁꯦ ꯀꯌꯥꯝ ꯇꯥꯗꯧꯔꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯑꯗꯣ ꯂꯥꯏꯚ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯀꯃꯦꯟꯁꯦ ꯖꯝꯄꯤꯡ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯐꯥꯔꯁ ꯇꯥꯏꯝ ꯖꯣꯏꯅꯤꯡ ꯌꯣꯔ ꯂꯥꯏꯐ ꯏꯠꯁ ꯐꯟ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯐꯟꯒꯤ ꯂꯥꯏꯐꯅꯦ ꯑꯗꯨꯝ ꯆꯦ ꯃꯆꯥ ꯏꯇꯩ ꯊꯣꯛꯂꯩꯗꯣ ꯍꯥꯏ ꯅꯣꯏꯅꯤꯒꯤ ꯔꯣꯃꯥꯟꯁꯁꯤꯗꯤ ꯍꯤꯠ ꯆꯠꯂꯤ ꯍꯥꯏ ꯀꯀꯥ ꯏꯗꯣꯝꯆꯥ ꯈꯨꯔꯨꯝꯖꯔꯤ ꯇꯣꯝꯕꯤ ꯃꯆꯥ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏ ꯑꯁꯤꯗꯤ ꯏꯇꯩꯃ ꯇꯥꯃꯣꯅ ꯅꯣꯡꯃ ꯀꯣꯡꯒꯣꯟ ꯎꯝꯂꯒ ꯇꯧꯕꯗꯣ ꯀꯔꯤ ꯐꯥꯎꯒꯦ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯍꯨꯃꯥꯡ ꯀꯥꯡꯒꯩ ꯀꯨꯏꯁꯦ ꯑꯩꯗꯤ ꯅꯣꯏꯒ ꯅꯣꯏꯔꯦꯀꯣ ꯚꯤꯗꯤꯑꯣꯗ ꯑꯩ ꯏꯊꯟꯇ ꯎꯕꯗꯕꯨ ꯁꯣꯇꯥꯕꯤꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯥꯜꯂꯦ ꯑꯩꯗꯤꯀꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩꯅ
Have a nice day mayam hai dance ka tawse yengba yam nungai thank you che macha itai thoklai thok loi draw haiba santi khuman kai itai thok loi draw ai ju kai live lotion khinu natradi ai kapni ai itai di che se kam nungshi haro ai ju mayam nung si pitrim de lai ba sa san iroi san ang nubi iroi nungoi san de ya nung si tamo chegi live si yengba ya yengbada mama na kanano langi du laura e phubi ni ko amu boris tumage thenge mathang live ta amu thengna je video joy joy thagal o good night de blessing good night ma'am video dum toy na thagalakke khoi ju ma'am ju video dum yengbiyu adum marak marak ta su live adum tharake che se macha yam popa nupi maliba aji anoi bi aji how 30 comments jam tawkhre aji aingon lagte bro se kai thabak tawge ha ma army de lem bane hojik loi baga samana loi re ha baga mana re hojik मैं रोज देखती हूँ मगर मुझे मणिपुरी भाषा नहीं आता रे तुम दोनों जोड़ी भी अच्छा है लाइफ में अच्छी होके रहना हाँ होके रहना चाहिए बहुत सही बात है थैंक यू हमेशा देखते रहना हमारा वीडियो और लाइव डे करीगुम्बा लाइव लोशनबा आई अदुम तुम में खंगे अया होजिकता थेंगनये याम साउनिंगे चे आई गिसु इंडियन आर्मी दा हंदकता रमदोंग असम रेजिमेंटा है नुशिबा माना इनाकता लेपलरबदा हाइबा इशैदो अमता सपिरओदा नुशिबा माना इनाकता लेपलरबदा हाइबा इशैजु कै इशैनो आई खंगिए कहीं थबक तो ओबा हारसिबो इबाइसी है रिटायरमेंट चले सही ट्रैक्टर आर्मी क्या कुई तौदुनो दे वाइदा आर्मी थबक मान तौर इनेन वाइ तुम होगतनेन वागर याम गन वाला ले पुंग मंगा दगा वाला ले ngamdre bai live sumar marak ta thar o hoi लाइफ ado तो है handak ti live tour ni kai no haida ma record chat tore ba kano pencil chalam dai moi record ta tha ma chat do adu do chat tore ba ko aduna ma letra bani na ai live oina khara sama age ba ko video do khara lat lane ba aduna live oina sama age mayam ado mayam ngasidi live se kuina ju mayam yengbire yam nungai jai thank you live se dum thajarake marak marakta aduga video ju dum thangacharake mayam yengbiu adudi ngasidi fai dulo shalajira ngasigi di matang asida lo shalage mayam comment pa da ba yaw gazu waro biranu adu next ta mu thengnaraje mathang amuk thengnaraje ko haidi hayeng aiju ayu man ta hawatoine aiju ma dinti chabda edum yawre hogatpa hujik haidi yamna kaino di tawroi bu ko ado next ta mu thengnaraje mayam akhoi bu support to wi da makta hanna thank you adum support to wi noi noi ba video sender ke ngasigi di mayam machine aba tawrage good night mang pharo mayam bye bye